ꯑꯩꯅ ꯆꯍꯤ 13 ꯆꯪꯉꯛꯄ ꯁ꯭ꯋꯥꯏꯗ ꯑꯩꯒꯤ ꯏꯃꯥ ꯃꯁꯥꯒꯤ ꯑꯅꯥꯕ ꯑꯃꯗꯒꯤ ꯂꯩꯈꯤꯗ꯭ꯔꯦ꯫ ꯃꯌꯥꯝ ꯑꯩꯈꯣꯏꯒꯤ ꯏꯆꯤꯜ ꯏꯅꯥꯎꯁꯤ 3ꯅꯤ, ꯅꯨꯄꯤ 2, ꯅꯨꯄꯥ 1꯫ ꯑꯩꯅ ꯈ꯭ꯋꯥꯏꯗꯒꯤ ꯑꯇꯣꯝꯕꯤꯅꯤ, ꯏꯊꯛꯇ ꯏꯆꯦ ꯑꯃꯒ ꯏꯕꯨꯡ ꯑꯃꯒꯅꯤ꯫ ꯄꯤꯛꯂꯤꯉꯩꯒꯤ ꯃꯇꯝꯗꯒꯤ ꯃꯥꯕꯣꯛꯅ ꯑꯩꯒꯤ ꯏꯆꯦꯁꯦ ꯌꯣꯛꯈ꯭ꯔꯦ꯫ ꯃꯥꯕꯣꯛ ꯍꯥꯏꯁꯦ ꯏꯃꯥꯒꯤ ꯍꯦꯛ ꯄꯣꯛꯃꯤꯟꯅꯕ ꯃꯆꯦꯅꯅꯤ꯫ ꯃꯥꯕꯣꯛꯀꯤ ꯃꯌꯨꯝꯁꯤ ꯈꯔ ꯂꯥꯞꯄꯤ, ꯆꯍꯤ ꯑꯃꯒꯤ ꯃꯅꯨꯡꯗ 2ꯔꯛꯀꯨꯝꯕꯗꯒꯤ ꯍꯦꯟꯅ ꯂꯥꯛꯇꯦ꯫ ꯑꯗꯨꯕꯨ ꯏꯆꯦ ꯌꯣꯛꯈꯤꯕꯗꯒꯤ ꯑꯩꯈꯣꯏꯒꯤ ꯍꯦꯟꯅ ꯃꯔꯤ ꯆꯦꯠꯁꯤꯟꯈꯤꯅꯤ ꯈꯟꯕꯒꯤꯔ ꯈꯪꯗꯦ, ꯅꯣꯡꯃꯇ ꯂꯥꯛꯈꯤꯗ꯭ꯔꯦ꯫ ꯏꯃꯥ ꯂꯩꯔꯤꯉꯩ ꯃꯇꯝꯗꯗꯤ ꯍꯦꯛ ꯂꯥꯛꯑꯝꯕꯅꯤ, ꯑꯗꯨꯕꯨ ꯏꯃꯥ ꯂꯩꯈꯤꯗ꯭ꯔꯕ ꯃꯇꯨꯡꯗꯗꯤ ꯅꯣꯡꯃꯇꯐꯥꯎ ꯑꯩꯕꯨ ꯍꯪꯕ ꯂꯥꯛꯈꯤꯗ꯭ꯔꯦ꯫ ꯃꯁꯤꯅ ꯏꯆꯦꯒ ꯑꯩꯒꯁꯦ ꯃꯤꯇꯣꯞꯀꯨꯝꯅ ꯇꯧꯔꯦ꯫ ꯌꯨꯝꯁꯤꯗ ꯗꯗꯥꯒ ꯑꯩꯒ ꯕꯕꯥꯒ ꯏꯃꯥꯒ ꯂꯩꯔꯛꯄꯅꯤ, ꯑꯗꯨꯕꯨ ꯏꯃꯥꯁꯨ ꯑꯩꯈꯣꯏꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯦ꯫ ꯃꯁꯤꯗꯒꯤ ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯀꯥꯎꯕ ꯉꯝꯂꯔꯣꯏꯗꯕ ꯆꯩꯅꯥ ꯀꯌꯥ ꯅꯧꯔꯤꯕꯤ ꯑꯩꯉꯣꯟꯗ ꯄꯤꯔꯤꯕꯁꯤ꯫ ꯄꯤꯛꯂꯤꯉꯩꯒꯤ ꯃꯇꯝꯗꯒꯤ ꯄꯤꯔꯛꯄ ꯑꯋꯥꯕꯗꯨꯅ ꯍꯧꯖꯤꯛꯁꯨ ꯇꯥꯏꯕꯪ ꯃꯄꯨ ꯃꯍꯥꯛꯅ ꯑꯩꯒꯤ ꯑꯋꯥꯕꯁꯦ ꯂꯣꯏꯍꯟꯗ꯭ꯔꯤ꯫ ꯑꯩ ꯃꯁꯤ ꯈꯜꯂꯨꯕ ꯃꯇꯝꯗ ꯇꯥꯏꯕꯪꯕꯨ ꯁꯦꯝꯕꯤꯔꯤꯕ ꯃꯄꯨ ꯃꯍꯥꯛꯄꯨ ꯊꯃꯣꯏꯅꯨꯡꯗ ꯋꯥꯔꯧꯗꯕ ꯉꯝꯗꯦ꯫ ꯏꯃꯥ ꯅꯧꯅ ꯀꯥꯏꯅꯕꯒꯤ ꯅꯧꯔꯤꯕꯤ ꯑꯩꯒꯤ ꯊꯃꯣꯏꯗ ꯍꯥꯏꯐꯝ ꯈꯪꯗꯅ ꯆꯩꯅꯥ ꯀꯌꯥ ꯐꯪꯂꯒ ꯂꯩꯔꯤꯉꯩ ꯃꯔꯛ ꯑꯁꯤꯗ ꯑꯩꯅ ꯏꯄꯥꯒꯤ ꯑꯀꯟꯕ ꯆꯩꯅꯥ ꯀꯌꯥ ꯐꯪꯂꯤꯕꯁꯤ, ꯃꯁꯤ ꯈꯜꯂꯨꯕ ꯃꯇꯝꯗꯅꯤ ꯑꯩꯅ ꯂꯩꯈꯤꯗ꯭ꯔꯕ ꯏꯃꯥꯗ ꯏꯊꯟꯇ ꯋꯥꯍꯪ ꯑꯁꯤꯕꯨ ꯍꯪꯖꯔꯤꯕ꯫ ꯏꯃꯥ, ꯑꯩꯒꯤ ꯏꯄꯥ ꯀꯅꯥꯅꯣ? ꯃꯁꯤꯒꯤ ꯋꯥꯍꯪꯁꯤꯅꯤ ꯏꯁꯥ ꯏꯊꯟꯇ ꯃꯇꯝ ꯆꯨꯞꯄ ꯃꯇꯝꯗ ꯍꯪꯗꯨꯅ ꯂꯥꯛꯈꯤꯕ꯫ ꯑꯗꯨꯕꯨ ꯑꯩꯒꯤ ꯋꯥꯍꯪꯒꯤ ꯄꯥꯎꯈꯨꯝꯗꯤ ꯏꯃꯥꯗꯤ ꯑꯗꯨꯃꯛ ꯄꯤꯕꯤꯔꯛꯈꯤꯗ꯭ꯔꯦ꯫ ꯑꯩꯒꯤ ꯑꯋꯥꯕꯁꯦ ꯏꯃꯥꯅ ꯎꯕꯤꯈꯤꯗ꯭ꯔꯦ꯫ ꯃꯆꯥ ꯑꯩꯕꯨ ꯅꯨꯡꯁꯤꯗꯦ ꯍꯥꯏꯗꯨꯅ ꯏꯐꯝꯗꯒꯤ ꯌꯥꯝꯅ ꯂꯥꯞꯅ ꯆꯠꯈ꯭ꯔꯤꯕ꯫ ꯐꯔꯦ ꯃꯌꯥꯝ, ꯑꯩꯒꯤ ꯋꯥꯔꯤꯁꯦ ꯍꯧꯖꯔꯒꯦ꯫ ꯃꯤꯑꯣꯏꯕ ꯈꯨꯗꯤꯡꯃꯛ ꯃꯤ ꯑꯃꯒꯤ ꯏꯃꯨꯡꯒꯤ ꯑꯋꯥꯕ ꯎꯕ ꯃꯇꯝꯗ ꯉꯁꯤ ꯅꯨꯡꯉꯥꯏꯇꯦ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯅꯕ ꯉꯥꯛꯇꯅꯤ, ꯍꯌꯦꯡ ꯑꯣꯏꯈꯤꯕ ꯃꯤꯀꯨꯞꯇ ꯀꯥꯎꯅꯈꯤꯕ ꯉꯥꯛꯇꯅꯤ꯫ ꯃꯔꯝꯗꯤ ꯃꯁꯥ ꯃꯁꯥꯒꯤ ꯃꯊꯧ ꯄꯥꯡꯊꯣꯛꯅꯕ ꯁꯤꯟꯊꯥ ꯄꯥꯡꯅꯕ ꯍꯣꯠꯅꯕ ꯃꯇꯝꯗ ꯉꯝꯅꯕ ꯍꯣꯠꯅꯈꯤꯕꯅꯅꯤ꯫ ꯏꯃꯥꯅ ꯅꯧꯅ ꯃꯆꯥ ꯑꯩꯈꯣꯏꯕꯨ ꯍꯨꯟꯗꯣꯛꯂꯝꯂꯕ ꯃꯇꯨꯡ ꯌꯨꯝꯒꯤ ꯅꯨꯄꯤꯗꯤ ꯏꯊꯟꯇ ꯑꯣꯏꯍꯧꯔꯦ꯫ ꯆꯍꯤ 10-11 ꯍꯥꯏꯕꯁꯦ ꯍꯣꯏ, ꯏꯃꯨꯡꯒꯤ ꯊꯕꯛ ꯂꯣꯏꯅ ꯍꯩꯅꯕꯁꯨ ꯌꯥꯎꯅꯔꯝꯕ ꯌꯥꯏ, ꯑꯗꯨꯕꯨ ꯑꯩꯗꯤ ꯋꯥꯏꯔꯝ ꯇꯥꯁꯟꯕ ꯅꯠꯇꯅ ꯆꯥꯛ ꯊꯣꯡꯕꯗꯤ ꯍꯩꯇ꯭ꯔꯦ꯫ ꯃꯁꯤꯒꯤ ꯃꯔꯝꯗꯤ ꯏꯃꯥꯅ ꯑꯩꯕꯨ ꯇꯧꯍꯜꯂꯝꯗꯕꯒꯤꯅꯤ꯫ ꯑꯗꯨꯅ ꯗꯗꯥꯅ ꯑꯩꯅ ꯆꯥꯛ ꯊꯣꯡꯕ ꯍꯩꯔꯣꯏꯅ ꯗꯗꯥꯅ ꯑꯣꯏꯅ ꯆꯥꯛꯁꯦ ꯊꯣꯡꯉꯦ꯫ ꯑꯗꯨꯕꯨ ꯗꯗꯥꯅ ꯑꯩꯕꯨ ꯀꯧꯁꯤꯜꯂꯒ ꯇꯥꯛꯄꯤ, "ꯊꯣꯏꯕꯤ, ꯂꯥꯎ, ꯅꯪꯁꯨ ꯍꯩꯅꯕ ꯌꯦꯡꯉꯨ ꯂꯥꯛꯑꯣꯅ." ꯗꯗꯥꯅ ꯆꯥꯛ ꯊꯣꯡꯕꯗꯣ ꯑꯩꯉꯣꯟꯗ ꯇꯥꯛꯑꯦ꯫ ꯃꯇꯝꯁꯤꯗ ꯏꯄꯥꯁꯤ ꯂꯥꯛꯑꯦ꯫ ꯑꯩꯅ ꯏꯄꯥ ꯀꯧꯏ, ꯕꯕꯥ ꯀꯧꯗꯦ꯫ ꯑꯗꯨꯕꯨ ꯃꯌꯥꯝꯅ ꯇꯥꯕꯗꯗꯤ ꯅꯨꯡꯉꯥꯏꯇꯕ ꯌꯥꯏ, ꯑꯗꯨꯅ ꯕꯕꯥ ꯍꯥꯏꯅ ꯍꯦꯛꯇ ꯍꯥꯏꯖꯔꯒꯦ꯫ ꯑꯩꯅ ꯕꯕꯥꯁꯦ ꯍꯜꯂꯛꯄ ꯃꯇꯝꯗ ꯌꯥꯝꯅ ꯍꯔꯥꯎꯖꯩ꯫ ꯕꯕꯥꯅ ꯆꯥꯛꯈꯨꯝꯗ ꯆꯪꯉꯛꯑꯒ ꯑꯩꯉꯣꯟꯗ "ꯊꯣꯏꯕꯤ, ꯆꯥꯛ ꯄꯨꯊꯣꯔꯛꯑꯣꯅ" ꯍꯥꯏꯔꯛꯏ꯫ ꯑꯩꯅ "ꯕꯕꯥ, ꯆꯥꯛ ꯂꯣꯏꯗ꯭ꯔꯤꯅ" ꯍꯥꯏ꯫ ꯆꯥꯛ ꯂꯣꯏꯗ꯭ꯔꯤ ꯍꯥꯏꯕꯁꯨ ꯕꯕꯥꯁꯨ ꯈꯪꯉꯤꯕꯅꯤ, ꯃꯔꯝꯗꯤ ꯗꯗꯥꯅ ꯊꯣꯡꯉꯤꯕꯅꯤ꯫ ꯑꯗꯨꯒꯗꯤ ꯕꯕꯥꯅ ꯈꯪꯍꯧꯗꯅ ꯑꯩꯒꯤ ꯃꯥꯏꯗ ꯈꯨꯄꯥꯛꯅ ꯊꯥꯔꯛꯏ꯫ ꯑꯩ ꯈꯪꯄ꯭ꯔꯦꯛ ꯈꯪꯉꯤ, ꯀꯞꯁꯨ ꯀꯞꯄꯦ꯫ ꯑꯗꯨꯒ ꯕꯕꯥꯅ ꯁꯥꯎꯅ ꯑꯩꯉꯣꯟꯗ ꯌꯦꯡꯉꯒ, "ꯑꯩ ꯊꯕꯛ ꯑꯝꯇ ꯆꯠꯀꯦ ꯇꯧꯕꯅꯤ, ꯉꯁꯥꯏꯗ ꯀꯩꯗꯧ ꯂꯩꯒꯦꯅ" ꯉꯥꯡꯉꯝꯃꯒ ꯕꯕꯥꯁꯦ ꯁꯥꯎꯔꯒ ꯊꯣꯛꯈ꯭ꯔꯦ꯫ ꯑꯩ ꯃꯥꯏꯁꯦ ꯄꯥꯏꯔꯒ ꯑꯣꯛ ꯈꯣꯡꯅ ꯀꯞꯄꯦ꯫ ꯗꯗꯥꯅ "ꯀꯞꯀꯅꯣ ꯊꯣꯏꯕꯤꯅ" ꯑꯩꯉꯣꯟꯗ ꯊꯦꯝꯃꯤ꯫ ꯑꯗꯨꯒꯗꯤ ꯑꯃꯨꯛ ꯕꯕꯥꯅ ꯆꯪꯉꯛꯑꯒ "ꯅꯥꯔꯩ ꯁꯥꯡꯉꯤ ꯀꯩꯒꯤꯅꯣꯅ" ꯆꯥꯛ ꯊꯣꯡꯅꯕ ꯂꯩꯕꯁꯤꯡꯗꯨꯗꯒꯤ ꯑꯃ ꯂꯧꯊꯣꯛꯑꯒ ꯑꯩꯉꯣꯟꯗ ꯆꯩꯁꯤꯅ ꯃꯁꯤꯡ ꯈꯪꯗꯅ ꯀꯜꯂꯛꯈꯤ꯫ ꯑꯩ ꯆꯩꯅꯥꯗꯣ ꯈꯥꯡꯕ ꯉꯝꯗꯗꯅ ꯀꯞꯄꯦ꯫ ꯑꯩꯅ ꯀꯞꯄꯗꯣ ꯇꯥꯕꯗꯒꯤ ꯕꯣꯕꯣꯛꯅ ꯆꯪꯁꯤꯜꯂꯒ ꯕꯕꯥꯗꯒꯤ ꯆꯩꯗꯣ ꯃꯨꯜꯂꯒ ꯉꯥꯡꯉꯤ, "ꯑꯉꯥꯡꯗꯕꯨ ꯁꯨꯃꯥꯏꯅ ꯐꯨꯕ ꯍꯧꯅꯕ꯭ꯔꯥ? ꯅꯪꯕꯨ ꯉꯥꯎꯕ꯭ꯔꯥꯅ?" ꯅꯨꯃꯤꯠꯁꯦ ꯑꯩ ꯏꯃꯥꯕꯨ ꯀꯧꯔꯒ ꯐꯃꯨꯡꯗ ꯎꯞꯁꯤꯜꯂꯒ ꯀꯞꯈꯤ꯫ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯑꯩ ꯕꯕꯥꯕꯨ ꯌꯥꯝꯅ ꯀꯤꯅ ꯆꯠꯈꯤ꯫ ꯕꯕꯥꯅ ꯑꯩꯉꯣꯟꯗ ꯎꯠꯂꯝꯂꯤꯕ ꯃꯇꯧꯁꯦ ꯃꯃꯥꯡꯗ ꯑꯃꯨꯛꯇ ꯎꯈꯤꯗ꯭ꯔꯤꯕ ꯃꯇꯧꯅꯤ꯫ ꯅꯨꯃꯤꯠꯁꯤ ꯑꯩ ꯏꯃꯥꯕꯨ ꯀꯧꯔꯒ ꯐꯃꯨꯡꯗ ꯎꯞꯁꯤꯜꯂꯒ ꯀꯞꯈꯤ꯫ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯑꯩ ꯕꯕꯥꯕꯨ ꯌꯥꯝꯅ ꯀꯤꯅ ꯆꯠꯆꯈꯤ꯫ ꯍꯩꯇ꯭ꯔꯕꯁꯨ ꯍꯩꯇꯅ ꯏꯃꯨꯡꯒꯤ ꯊꯕꯛ ꯑꯌꯥꯝꯕ ꯉꯝꯅꯕ ꯂꯣꯏꯅ ꯇꯧꯈꯤ꯫ ꯗꯗꯥꯁꯨ ꯑꯩꯁꯨ ꯒꯣꯔꯃꯦꯟ ꯁ꯭ꯀꯨꯜꯗ ꯇꯝꯃꯤ, ꯑꯗꯨꯕꯨ ꯕꯕꯥꯅ
ꯅꯨꯄꯤꯅ ꯂꯥꯏꯔꯤꯛ ꯇꯝꯃꯒ ꯀꯩꯗꯧꯗꯣꯏꯅꯣ? ꯃꯤ ꯑꯣꯏꯅꯕ ꯑꯩꯈꯣꯏꯅ ꯋꯥꯅ ꯁꯦꯝꯃꯒ ꯃꯤꯒꯤ ꯑꯣꯏꯈꯤꯅꯕꯅꯤ꯫ ꯑꯗꯨꯒꯤ ꯁꯔꯨꯛ ꯏꯃꯨꯡꯒꯤ ꯊꯕꯛ ꯑꯣꯏꯅ ꯇꯧꯔꯒ ꯂꯩꯌꯨ ꯍꯥꯏꯕꯗꯒꯤ ꯑꯩ ꯂꯥꯏꯔꯤꯛ ꯇꯝꯕꯁꯦ ꯑꯗꯨꯝ ꯇꯣꯛꯑꯦ꯫ ꯑꯗꯨꯕꯨ ꯑꯩꯅ ꯍꯥꯏꯅꯤꯡꯕꯁꯤ ꯃꯄꯥ ꯑꯃ ꯑꯣꯏꯅ ꯃꯆꯥ ꯑꯩꯉꯣꯟꯗ ꯍꯩꯇꯕ ꯄꯨꯝꯕ ꯍꯩꯅꯕ ꯇꯥꯛꯄꯤ ꯇꯝꯕꯤꯕ ꯌꯥꯏ, ꯑꯗꯨꯁꯨ ꯅꯠꯇꯦ ꯃꯇꯝ ꯑꯌꯥꯝꯕꯗ ꯑꯩꯉꯣꯟꯗ ꯁꯤꯡ ꯊꯤꯔꯨꯆꯣ, ꯁꯟꯊꯤ ꯈꯨꯜꯂꯒ ꯁꯟꯊꯤ ꯆꯥꯎ ꯍꯥꯏꯕꯗꯒꯤ ꯑꯩꯅ ꯏꯃꯥꯟꯅꯕꯤꯁꯤꯡꯗ ꯑꯌꯨꯛꯀꯤ ꯆꯥꯛ ꯇꯣꯛꯑꯒ ꯄꯨꯡ 12ꯒꯤ ꯄꯨꯡꯐꯝ ꯁ꯭ꯋꯥꯏꯗ ꯍꯧꯕ ꯆꯠꯂꯦ꯫ ꯑꯩꯅ ꯏꯃꯥꯟꯅꯕꯤꯗ ꯍꯧꯕ ꯃꯇꯝꯗ ꯍꯔꯥꯎꯅ ꯌꯥꯔꯛꯑꯦ꯫ ꯏꯃꯥꯟꯅꯕꯤꯁꯤꯒ ꯑꯩꯒ ꯆꯠꯂꯒꯦꯅ ꯇꯧꯕ ꯃꯇꯝꯗ ꯏꯃꯥꯟꯅꯕꯤꯒꯤ ꯃꯃꯥꯅ ꯉꯥꯡꯉꯛꯑꯦ, ꯅꯨꯃꯤꯠ ꯆꯞ ꯌꯨꯡꯈꯠꯂꯛꯄꯁꯤꯗ ꯀꯗꯥꯏꯗꯒꯤ ꯁꯤꯡ ꯊꯤꯕꯅꯣ? ꯂꯥꯏ ꯇꯤꯟ ꯑꯣꯛꯅꯔꯗꯤ ꯀꯃꯥꯏ ꯇꯧꯅꯤ? ꯆꯠꯂꯨ ꯌꯥꯝꯅ ꯅꯣꯏ, ꯂꯝꯍꯥꯡꯗꯨꯗ ꯅꯨꯄꯤ ꯅꯣꯏꯅ ꯃꯤ ꯐꯠꯇꯕꯅ ꯋꯥꯏ ꯆꯥꯏꯔꯀꯥꯟꯁꯤꯗ꯫ ꯏꯃꯥꯟꯅꯕꯤꯁꯨ ꯃꯃꯥꯅ ꯉꯥꯡꯕꯗꯒꯤ ꯑꯗꯨꯃꯛ ꯂꯩꯍꯧꯔꯦ꯫ ꯑꯗꯨꯕꯨ ꯑꯩꯗꯤ ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡ ꯕꯕꯥꯗ ꯆꯥꯛ ꯊꯣꯡꯅꯕ ꯁꯤꯡ ꯂꯩꯇꯦꯅ ꯍꯥꯏꯔꯨꯔꯗꯤ ꯑꯩꯉꯣꯟꯗ ꯉꯥꯡꯉꯛꯀꯅꯤ, ꯐꯨꯅꯤ꯫ ꯃꯁꯤ ꯈꯜꯂꯒ ꯏꯊꯟꯗ ꯃꯃꯥꯡ ꯂꯧꯕꯨꯛꯇ ꯁꯤꯡ ꯊꯤꯕꯁꯦ ꯆꯠꯂꯦ꯫ ꯌꯥꯝꯅ ꯅꯨꯡꯁꯤ ꯃꯌꯥꯝ, ꯃꯇꯝ ꯑꯗꯣ ꯅꯤꯡꯁꯤꯡꯂꯨꯕ ꯃꯇꯝꯗ ꯉꯁꯤꯁꯨ ꯃꯤꯠꯇꯒꯤ ꯄꯤ ꯂꯦꯞꯄ ꯂꯩꯇꯅ ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯕ ꯃꯇꯝꯗ ꯁꯤꯟꯊꯔꯛꯑꯦ꯫ ꯂꯧꯕꯨꯛ ꯂꯝꯍꯥ ꯑꯗꯨꯗ ꯏꯊꯟꯇꯅꯤ ꯂꯩꯔꯤꯕꯁꯦ꯫ ꯍꯥꯟꯅꯗꯤ ꯏꯁꯥꯗ ꯑꯀꯤꯕ ꯐꯥꯎꯗꯕꯅꯤ, ꯑꯗꯨꯕꯨ ꯉꯁꯥꯏ ꯏꯃꯥꯟꯅꯕꯤꯒꯤ ꯃꯃꯥꯗꯨꯅ ꯂꯥꯏ ꯇꯤꯟ ꯄꯜꯂꯛꯄꯗꯣ, ꯃꯗꯨ ꯅꯤꯡꯁꯤꯡꯂꯛꯄ ꯃꯇꯝꯗ ꯏꯁꯥꯗ ꯑꯀꯤꯕꯅ ꯄꯤꯛ ꯊꯜꯂꯦ꯫ ꯅꯨꯃꯤꯠ ꯌꯨꯡꯈꯠꯂꯛꯄꯒꯤ ꯃꯤꯁꯨ ꯀꯅꯥꯝꯇ ꯆꯠꯅꯕ ꯅꯠꯇꯦ꯫ ꯑꯔꯥꯞꯄꯗ ꯂꯩꯔꯤꯕ ꯁꯣꯔꯣꯛ ꯑꯗꯨꯗ ꯃꯔꯛ ꯃꯔꯛꯇ ꯒꯥꯔꯤ ꯑꯃ ꯑꯅꯤ ꯆꯠꯄꯗꯨ ꯅꯠꯇꯅ ꯀꯅꯥꯁꯨ ꯂꯩꯇꯦ, ꯑꯗꯨꯁꯨ ꯂꯥꯞꯄꯤ꯫ ꯑꯩ ꯂꯧꯕꯨꯛ ꯃꯌꯥꯏꯗꯨꯗ ꯂꯦꯞꯄꯒ ꯑꯀꯣꯏꯕꯗ ꯀꯣꯏꯌꯦꯡ ꯌꯦꯡꯉꯤ꯫ ꯌꯨꯝꯂꯣꯝꯗ ꯑꯃꯨꯛ ꯆꯠꯂꯁꯤꯔ ꯈꯜꯂꯒ ꯌꯨꯝꯒꯤ ꯃꯥꯏꯀꯩ ꯑꯣꯜꯂꯒ ꯌꯦꯡꯖꯩ, ꯑꯗꯨꯕꯨ ꯎꯄꯥꯏꯗꯤ ꯂꯩꯇꯦ꯫ ꯈꯔ ꯁꯣꯡꯕ ꯎ ꯋꯥ ꯌꯥꯝꯅ ꯍꯧꯕ ꯂꯧꯕꯨꯛꯀꯤ ꯀꯥꯆꯤꯟꯗ ꯂꯩꯔꯤꯕ ꯑꯗꯣꯝꯗ ꯆꯪꯁꯤꯜꯂꯒ ꯆꯤꯡ ꯑꯀꯪꯕ ꯋꯥ ꯃꯁꯥ ꯇꯥꯔꯤꯕ ꯂꯩ ꯈꯔꯒꯤ ꯑꯀꯪꯕ ꯃꯁꯥ ꯈꯔꯗꯣ ꯊꯦꯛꯑꯦ꯫ ꯑꯗꯨꯕꯨ ꯏꯁꯥꯗꯁꯨ ꯁꯣꯔꯠ ꯕ꯭ꯔꯦꯛꯀꯤ ꯃꯈꯣꯟ ꯇꯥꯕ, ꯎꯆꯦꯛꯅ ꯈꯣꯡꯕꯒꯤ ꯃꯈꯣꯟ ꯇꯥꯕꯗ ꯏꯁꯥꯗ ꯑꯀꯤꯕꯁꯨ ꯐꯥꯎꯏ꯫ ꯑꯩ ꯁꯤꯡ ꯈꯔ ꯊꯤꯔꯒ ꯑꯗꯨꯝ ꯍꯜꯂꯛꯑꯦ꯫ ꯑꯉꯥꯡꯒ ꯑꯣꯏꯕꯒ ꯋꯥꯕꯒꯤ ꯁꯤꯡꯗꯣ ꯊꯝꯃꯒ ꯐꯃꯨꯡꯗ ꯆꯪꯉꯒ ꯇꯨꯝꯃꯦ꯫ ꯑꯗꯨꯕꯨ ꯈꯪꯍꯧꯗꯅ ꯑꯩ ꯕꯕꯥꯅ ꯀꯟꯅ ꯀꯟꯅ ꯀꯧꯔꯛꯄꯒꯤ ꯄꯤꯀꯞ ꯊꯣꯛꯂꯛꯑꯦ꯫ ꯕꯕꯥꯒꯤ ꯃꯈꯣꯟ ꯇꯥꯕꯗ ꯐꯨꯛ ꯂꯥꯎꯅ ꯍꯧꯒꯠꯂꯤ꯫ ꯆꯥꯛꯈꯨꯝꯗꯒꯤꯅꯤ ꯕꯕꯥꯅ ꯂꯥꯎꯔꯛꯂꯤꯕꯁꯤ꯫ ꯑꯩ ꯄꯥꯈꯠꯅ ꯆꯪꯁꯤꯜꯂꯒ, ꯕꯕꯥ ꯀꯩ ꯍꯥꯏꯒꯦ? ꯕꯕꯥꯅ, ꯅꯣꯏ ꯅꯄꯥꯒꯤ ꯕꯕꯥꯔꯣ? ꯆꯥꯛꯈꯨꯝ ꯏꯁꯤꯡ ꯑꯃꯠꯇꯁꯨ ꯂꯩꯇꯦ, ꯍꯧꯖꯤꯛꯄꯨ ꯇꯨꯝꯗꯨꯅ ꯂꯩꯊꯣꯛꯏ, ꯀꯅꯥꯅ ꯇꯧꯕꯤꯅꯤꯅ ꯉꯥꯏꯔꯤꯅꯣ? ꯌꯥꯝꯅ ꯊꯨꯅ ꯁꯣꯛꯎꯆꯣ꯫ ꯃꯁꯤꯒꯤ ꯃꯇꯥꯡ ꯑꯁꯤꯗꯅꯤ ꯃꯌꯥꯝ, ꯑꯩꯅ ꯏꯃꯥꯟꯅꯕꯤꯁꯤꯡꯗ ꯋꯥꯔꯤ ꯂꯤꯕ ꯃꯇꯝꯗ ꯏꯃꯥꯟꯅꯕꯤ ꯑꯈꯪꯕꯗꯤ ꯈꯪꯉꯦ, ꯈꯪꯗꯕꯗꯤ ꯑꯁꯨꯝꯅ ꯍꯥꯏ, ꯑꯁ ꯅꯪꯒꯤꯁꯤꯗꯤ ꯄꯨꯔꯥ ꯐꯤꯂꯝꯅꯤ꯫ ꯑꯣ, ꯐꯤꯂꯝ ꯄꯨꯊꯣꯛꯏꯁꯦ ꯁꯨꯃꯥꯏꯅ ꯇꯧꯕꯩꯅꯤꯀꯣ? ꯑꯗꯣ ꯅꯪ ꯅꯣꯏ ꯕꯥꯁꯦ ꯅꯪꯕꯨ ꯍꯦꯛ ꯄꯣꯛꯄ ꯅꯠꯇ꯭ꯔꯥ? ꯏꯃꯥꯟꯅꯕꯤꯁꯤꯡꯗꯨꯅ ꯌꯥꯝ ꯊꯥꯖꯗꯅ ꯍꯪꯉꯤ꯫ ꯑꯩ ꯕꯥꯜꯇꯤꯟꯗꯣ ꯄꯨꯔꯒ ꯃꯌꯥꯝꯒꯤ ꯏꯁꯤꯡ ꯁꯣꯛꯐꯝꯗ ꯆꯠꯂꯒ ꯁꯣꯛꯑꯦ, ꯑꯗꯨꯁꯨ ꯄꯨꯕ ꯉꯝꯗꯦ꯫ ꯉꯝꯅꯕ ꯃꯇꯦꯛ ꯃꯇꯦꯛ ꯄꯣꯊꯥꯔꯒ ꯊꯥꯡꯉꯒ ꯄꯨꯔꯛꯄ ꯃꯇꯝꯗ ꯈꯨꯠꯁꯦ ꯉꯁꯛ ꯉꯥꯡꯉꯤ꯫ ꯑꯁꯨꯝꯅ ꯅꯨꯡꯇꯤꯒꯤ ꯇꯧꯕ ꯃꯇꯝꯗ ꯊꯦꯡꯅꯕ ꯃꯤꯅ ꯑꯩꯒꯤ ꯏꯇꯧꯗ ꯅꯨꯡꯉꯥꯏꯇꯗꯅ ꯊꯣꯡꯒꯥꯟ ꯐꯥꯎ ꯊꯥꯡꯕꯤꯔꯝꯕꯁꯨ ꯌꯥꯎꯏ, ꯑꯗꯨꯒ ꯗꯗꯥꯒ ꯕꯕꯥꯒꯗ ꯉꯥꯡꯉꯝꯕꯁꯨ ꯌꯥꯎꯏ꯫ ꯗꯗꯥꯗ ꯃꯤꯅ ꯍꯥꯏꯔꯛꯄ ꯌꯥꯎꯕꯗꯒꯤ ꯗꯗꯥꯅ ꯑꯩꯒꯤ ꯈꯔ ꯃꯇꯦꯡ ꯄꯥꯡꯉꯁꯨ ꯕꯕꯥꯅ ꯉꯥꯡꯉꯤ, ꯁꯥꯎꯏ꯫ ꯅꯪꯒꯤ ꯂꯥꯏꯔꯤꯛꯇꯨꯗ ꯄꯥꯎ, ꯅꯆꯟꯅ ꯉꯝꯅꯕ ꯇꯧꯖꯅꯤ꯫ ꯅꯨꯄꯤ ꯍꯥꯏꯕꯁꯤꯗꯤ ꯍꯌꯦꯡꯋꯥꯏ ꯅꯨꯄꯥ ꯃꯌꯨꯝꯗꯁꯨ ꯑꯗꯨꯝ ꯇꯧꯔꯨꯔꯗꯕꯅꯤ, ꯍꯧꯖꯤꯛ ꯍꯩꯅꯕ ꯇꯝꯍꯟꯗ꯭ꯔꯗꯤ ꯍꯌꯦꯡꯋꯥꯏ ꯏꯄꯥ ꯆꯦꯟꯊꯅꯕꯅꯤ ꯍꯥꯏ꯫ ꯕꯕꯥꯅ ꯍꯥꯏꯕꯗꯣ ꯑꯩ ꯀꯩꯁꯨ ꯈꯨꯝꯗꯦ, ꯑꯗꯨꯕꯨ ꯊꯃꯣꯏ ꯃꯅꯨꯡꯗꯗꯤ ꯇꯁꯦꯡꯅ ꯅꯨꯡꯉꯥꯏꯇ꯭ꯔꯦ꯫ ꯃꯌꯥꯝ, ꯑꯩꯒꯤ ꯑꯋꯥꯕꯁꯦ ꯂꯣꯏꯅꯃꯛ ꯂꯤꯔꯔꯣꯏ, ꯈꯔ ꯈꯛꯇꯃꯛ ꯃꯌꯥꯝꯗ ꯍꯥꯏꯖꯒꯦ꯫ ꯑꯁꯨꯝꯅ ꯉꯝꯅ ꯉꯝꯅꯕ ꯇꯧꯔꯛꯄꯗꯒꯤ ꯐꯅꯌꯥꯝꯗꯤ ꯍꯩꯔꯦ꯫ ꯅꯨꯃꯤꯠꯁꯦ ꯅꯨꯡꯊꯤꯟꯒꯤ ꯄꯨꯡ 3 ꯁ꯭ꯋꯥꯏꯗꯅꯤ꯫ ꯀꯀꯥ ꯑꯃꯅ ꯃꯣꯏꯒꯤ ꯏꯁꯤꯡ ꯂꯩꯍꯧꯗ꯭ꯔꯦ, ꯃꯈꯥꯔꯣꯝꯒꯤ ꯏꯁꯤꯡꯗꯣ ꯌꯥꯝꯅ ꯐꯖꯩ, ꯂꯨꯏ ꯍꯥꯏ꯫ ꯏꯕꯥꯅꯤ ꯁꯥꯏꯀꯜ ꯑꯃꯃꯝ ꯊꯧꯔꯒ ꯁꯣꯛꯎꯁꯤꯔꯅ ꯕꯕꯥꯗ ꯍꯥꯏ꯫ ꯑꯗꯨꯕꯨ ꯕꯕꯥꯅ ꯑꯩꯗꯤ ꯌꯥꯔꯣꯏ, ꯊꯕꯛ ꯂꯩ, ꯊꯣꯏꯕꯤꯒ ꯆꯠꯃꯤꯟꯅꯧꯅ ꯍꯥꯏ꯫ ꯀꯀꯥꯁꯤꯅ ꯑꯗꯨꯗꯤ ꯊꯣꯏꯕꯤ, ꯑꯩ ꯁꯥꯏꯀꯜꯒ ꯁꯅꯥꯕꯨꯟ 2ꯒ ꯂꯧꯔꯨꯒꯦ, ꯅꯪꯁꯨ ꯊꯣꯛꯂꯛꯑꯣ ꯍꯥꯏꯔꯝꯃꯒ ꯆꯠꯈ꯭ꯔꯦ꯫ ꯑꯩꯁꯨ ꯁꯅꯥꯕꯨꯟ 2 ꯂꯧꯊꯣꯛꯑꯒ ꯈꯨꯗꯩꯅ ꯀꯤꯁꯤꯜꯂꯒ ꯁꯥꯏꯀꯜ ꯃꯅꯤꯡꯗ ꯊꯝꯃꯒ ꯁꯥꯏꯀꯜ ꯊꯧꯗꯣꯔꯛꯑꯦ꯫ ꯃꯌꯥꯝ, ꯃꯇꯝꯁꯤꯗ ꯑꯩꯗꯤ
ꯁꯥꯏꯀꯜ ꯊꯧꯕꯁꯨ ꯌꯥꯝꯅ ꯐꯖꯅꯁꯨ ꯍꯩꯇ꯭ꯔꯤ꯫ ꯏꯁꯤꯡꯗꯣ ꯁꯣꯛꯎꯔꯦ꯫ ꯑꯩꯅ ꯁꯥꯏꯀꯜ ꯉꯥꯛꯑꯒ ꯏꯁꯤꯡꯗꯨꯅ ꯀꯀꯥꯁꯤꯅ ꯍꯥꯞꯀꯠꯄꯤ꯫ ꯑꯗꯨꯒ ꯀꯀꯥꯅ ꯃꯥꯡ ꯊꯥꯔꯒ ꯊꯧꯈ꯭ꯔꯦ꯫ ꯑꯩꯁꯨ ꯀꯀꯥꯒꯤ ꯃꯇꯨꯡ ꯏꯜꯂꯒ ꯊꯧꯔꯛꯑꯦ꯫ ꯑꯗꯨꯒꯗꯤ ꯀꯀꯥꯅ ꯒꯣꯂꯥꯏ ꯂꯩꯊꯣꯛꯄ ꯃꯇꯝꯗ ꯑꯩꯁꯨ ꯀꯀꯥꯒꯤ ꯃꯇꯨꯡ ꯏꯜꯂꯒ ꯊꯧꯕ ꯃꯇꯝꯗ ꯅꯥꯀꯟꯗ ꯂꯥꯛꯄ ꯒꯥꯔꯤ ꯑꯃ ꯎꯍꯧꯗꯕꯗꯒꯤ ꯊꯦꯡꯖꯤꯟꯅꯔꯒ ꯁꯥꯏꯀꯜꯁꯦ ꯇꯨꯁꯜꯂꯦ꯫ ꯏꯁꯤꯡꯁꯨ ꯂꯣꯏꯅ ꯍꯩꯗꯣꯛꯑꯦ꯫ ꯂꯥꯟꯕꯕꯨꯗꯤ ꯑꯩꯅ ꯂꯥꯟꯕꯅꯦ꯫ ꯑꯗꯨꯕꯨ ꯒꯥꯔꯤ ꯃꯆꯥ ꯊꯧꯔꯛꯏꯕ ꯏꯄꯥꯒꯨꯝꯕꯁꯤꯅ ꯄꯥꯈꯠꯇꯅ ꯑꯩꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯑꯦ꯫ "ꯏꯕꯦꯝꯃ, ꯀꯥꯏꯗ ꯁꯣꯛꯀꯦ?" "ꯈꯨꯔꯨꯁꯦ ꯈꯔ ꯇꯠꯂꯦ, ꯈꯨꯠꯀꯤ ꯈꯨꯅꯤꯡꯁꯨ ꯇꯠꯂꯦ." ꯑꯗꯨꯕꯨ ꯑꯩꯒꯤ ꯑꯅꯥꯕꯗꯣ ꯆꯪꯗ꯭ꯔꯦ꯫ ꯑꯩꯅ ꯀꯩꯁꯨ ꯇꯧꯗꯦꯅ ꯍꯥꯏꯕꯗꯒꯤ "ꯏꯕꯦꯝꯃ, ꯅꯪꯕꯨ ꯌꯥꯔꯗ꯭ꯔꯣꯅ ꯍꯪꯉꯛꯑꯦ꯫ ꯑꯩꯁꯨ ꯎꯝꯅ ꯑꯗꯨꯝ ꯈꯨꯝꯃꯦ꯫ ꯃꯁꯤꯗꯒꯤ ꯅꯨꯄꯥꯗꯣ ꯃꯥꯁꯨ ꯒꯥꯔꯤꯗꯣ ꯊꯧꯈ꯭ꯔꯦ꯫ ꯀꯀꯥꯅ ꯄꯥꯈꯠꯅ "ꯁꯣꯛꯄ꯭ꯔꯥ ꯅꯪꯕꯣ? ꯒꯥꯔꯤ ꯂꯥꯛꯄ꯭ꯔꯥꯅ ꯐꯖꯅ ꯌꯦꯡꯉꯨ ꯌꯥꯗ꯭ꯔꯥ?" ꯑꯩꯅ "ꯀꯀꯥ, ꯏꯁꯤꯡꯁꯦ ꯑꯝꯇ ꯁꯣꯛꯎꯈꯤꯁꯦ." ꯀꯀꯥꯅ "ꯁꯣꯛꯎꯔꯅꯨꯁꯦ, ꯅꯕꯨꯡꯅ ꯁꯣꯛꯆꯔꯅꯤ." ꯑꯗꯨ ꯍꯥꯏꯔꯛꯄ ꯃꯇꯝꯗ ꯑꯩ ꯕꯕꯥꯗꯣ ꯁꯠ ꯂꯥꯎꯅ ꯅꯤꯡꯁꯤꯡꯂꯛꯏ꯫ "ꯌꯥꯅꯤ ꯀꯀꯥ, ꯑꯝꯇ ꯁꯣꯛꯎꯁꯦ." ꯀꯀꯥꯁꯨ ꯍꯣꯏ ꯍꯣꯏꯅ ꯍꯥꯏꯔꯒ ꯏꯁꯤꯡꯗꯣ ꯑꯃꯨꯛ ꯁꯣꯛꯎꯔꯦ꯫ ꯍꯟꯗꯛꯇꯤ ꯑꯩꯅ ꯃꯥꯡ ꯊꯥꯔꯒ ꯀꯀꯥꯅ ꯑꯩꯒꯤ ꯇꯨꯡꯗ ꯏꯟꯅꯔꯒ ꯁꯥꯏꯀꯜꯁꯦ ꯇꯞꯅ ꯊꯧꯔꯛꯑꯦ꯫ ꯀꯀꯥꯅ ꯕꯕꯥꯗ ꯇꯝꯕ ꯃꯇꯝꯗ ꯕꯕꯥꯅ "ꯁꯤꯔꯒ ꯐꯗꯧꯅꯤ, ꯃꯃꯤꯠ ꯃꯅꯥ ꯍꯟꯅ ꯌꯦꯡꯗꯕꯩꯅꯤ" ꯍꯥꯏꯔꯛꯑꯦ꯫ ꯀꯀꯥꯁꯨ ꯕꯕꯥꯒꯤ ꯃꯇꯧꯗꯨꯗ ꯇꯟꯗꯅ ꯑꯗꯨꯝ ꯆꯠꯈ꯭ꯔꯦ꯫ ꯅꯨꯃꯤꯗꯥꯡ ꯑꯩꯅ ꯈꯣꯡ ꯈꯨꯠ ꯍꯥꯝꯃꯒ ꯒ꯭ꯌꯥꯁꯣꯂꯤꯟ ꯇꯩꯕ ꯃꯇꯝꯗ ꯈꯣꯡꯁꯨ ꯈꯨꯠꯁꯨ ꯂꯣꯏꯅ ꯊꯨꯞꯄꯦ꯫ ꯑꯩ ꯌꯥꯝ ꯊꯨꯅ ꯐꯗꯤꯅ ꯑꯃꯨꯛ ꯁꯠ ꯏꯁꯤꯡ ꯂꯨꯞꯄꯒ ꯇꯩꯊꯣꯛꯑꯦ꯫ ꯑꯌꯨꯛ ꯅꯨꯡꯊꯤꯟꯗꯤ ꯕꯕꯥꯒꯤ ꯑꯀꯤꯕ ꯀꯌꯥꯅ ꯏꯁꯥꯗ ꯄꯤꯛ ꯊꯜꯂꯤ꯫ ꯑꯗꯨꯕꯨ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝ ꯌꯧꯔꯛꯄ, ꯃꯤ ꯑꯆꯤꯛꯄ ꯃꯇꯝꯗ ꯑꯩꯒꯤ ꯏꯃꯥꯕꯨ ꯅꯤꯡꯁꯤꯡꯗꯨꯅ ꯅꯨꯡꯇꯤꯒꯤ ꯀꯞꯈꯤ꯫ ꯋꯥꯍꯪꯁꯤꯁꯨ ꯑꯗꯨꯝ ꯍꯪꯖꯈꯤ꯫ "ꯑꯩꯒꯤ ꯏꯄꯥ ꯀꯅꯥꯅꯣ ꯏꯃꯥ? ꯃꯥꯕꯨ ꯑꯩꯒꯤ ꯕꯕꯥ ꯅꯠꯇꯕ꯭ꯔꯥ?" ꯑꯁꯨꯝꯅ ꯑꯋꯥꯕ ꯀꯌꯥꯁꯨ ꯊꯦꯡꯅꯔꯛꯏ꯫ ꯍꯧꯖꯤꯛꯇꯤ ꯑꯩ ꯆꯍꯤ 15, 16 ꯁꯨꯃꯥꯏꯅ ꯆꯪꯉꯛꯏ꯫ ꯃꯇꯝ ꯑꯁꯤꯗꯁꯨꯅꯤ ꯑꯩꯒꯤ ꯕꯕꯥꯅ ꯑꯩꯉꯣꯟꯗ ꯊꯦꯡꯅꯍꯜꯂꯤꯕ ꯑꯋꯥꯕ ꯃꯌꯥꯝꯁꯤ꯫ ꯑꯩꯒꯤ ꯏꯃꯥꯟꯅꯕꯤꯁꯤꯡ ꯃꯇꯝ ꯑꯁꯤꯗ ꯑꯉꯥꯡ ꯑꯣꯏꯅ ꯅꯨꯄꯥ ꯀꯣꯏꯅꯕ ꯑꯗꯨꯝ ꯌꯥꯎꯋꯦ, ꯐꯣꯟ ꯄꯥꯏꯕꯁꯨ ꯌꯥꯎꯋꯦ꯫ ꯑꯗꯨꯕꯨ ꯃꯇꯝꯁꯤꯗꯗꯤ ꯐꯣꯟ ꯀꯤꯄꯦꯗꯅ ꯑꯌꯥꯝꯕꯅꯤ ꯄꯥꯏꯅꯔꯤꯕꯁꯤ꯫ ꯃꯇꯝꯅ ꯑꯁꯨꯝ ꯍꯧꯈꯤꯕꯅ ꯌꯥꯎꯁꯪꯁꯨ ꯌꯧꯁꯤꯜꯂꯛꯑꯦ꯫ ꯏꯃꯥꯟꯅꯕꯤꯁꯤꯡ ꯌꯥꯎꯁꯪꯒꯤ ꯊꯧꯔꯤ ꯊꯠꯄꯒꯤ ꯁꯦꯠꯅꯕ ꯐꯤꯔꯣꯜꯁꯤꯡ ꯕꯖꯥꯔ ꯀꯥꯗꯨꯅ ꯃꯃꯥꯒ ꯂꯩꯅꯔꯨꯔꯦ꯫ ꯑꯩꯒꯤꯗꯤ ꯀꯗꯥꯏ? ꯍꯣꯏ, ꯑꯍꯟꯕ ꯐꯤꯔꯣꯜꯁꯤꯡꯁꯦ ꯂꯩꯕꯤꯗ꯭ꯔꯁꯨ, ꯑꯗꯨꯕꯨ ꯏꯐꯝꯗ ꯀꯔꯝꯕ ꯃꯇꯝꯗ ꯕꯕꯥꯒꯤ ꯃꯤꯅꯨꯡꯁꯤ ꯋꯥꯍꯩ ꯇꯥꯕ ꯐꯪꯒꯅꯤ? ꯃꯁꯤꯇꯅꯤ ꯑꯩꯅ ꯃꯇꯝ ꯆꯨꯞꯄꯗ ꯂꯥꯏꯅꯤꯡ ꯑꯣꯏꯖꯔꯤꯕ꯫ ꯑꯩꯗꯤ ꯐꯤꯔꯣꯜ ꯑꯍꯟꯕꯁꯨ ꯂꯩꯇꯕꯅꯤꯅ ꯌꯥꯎꯁꯪꯁꯦ ꯌꯥꯎꯅꯤꯡꯉꯁꯨ ꯌꯥꯎꯅꯤꯡꯅ ꯊꯣꯛꯇ꯭ꯔꯦ꯫ ꯑꯗꯨꯕꯨ ꯏꯃꯥꯟꯅꯕꯤꯁꯤꯡꯅꯗꯤ ꯌꯨꯝꯗ ꯍꯧꯕ ꯂꯥꯛꯑꯦ ꯆꯠꯂꯨꯁꯦꯅ꯫ ꯃꯇꯝ ꯑꯁꯤꯗ ꯕꯕꯥꯁꯨ ꯌꯨꯝꯗ ꯂꯩꯇꯦ, ꯆꯠꯊꯣꯛꯈꯤꯕ ꯃꯇꯝꯅꯤ꯫ ꯏꯃꯥꯟꯅꯕꯤ ꯑꯩꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯕ ꯑꯃꯈꯛ ꯂꯩ꯫ ꯃꯥꯅ ꯃꯥꯒꯤ ꯐꯨꯔꯤꯠ 2 ꯁꯨꯏ, ꯅꯪ ꯑꯃ ꯂꯤꯠꯂꯣꯅ ꯍꯥꯏꯔꯛꯄꯗꯒꯤ ꯑꯩꯁꯨ ꯍꯣꯏ ꯍꯥꯏꯅ ꯌꯥꯔꯦ꯫ ꯉꯟꯇꯥꯅ ꯆꯥꯛ ꯊꯣꯡꯉꯝꯕꯒ ꯕꯕꯥꯒ ꯗꯗꯥꯒ ꯑꯅꯤꯒꯤ ꯆꯥꯛ ꯊꯤꯔꯝꯃꯒ ꯊꯣꯛꯑꯦ꯫ ꯐꯅꯦꯛꯇꯤ ꯏꯃꯥꯒꯤ ꯍꯥꯟꯅ ꯂꯩꯕ ꯐꯅꯦꯛ ꯑꯃ ꯑꯗꯨꯝ ꯁꯦꯠꯆꯤꯜꯂꯦ꯫ ꯑꯗꯨꯕꯨ ꯃꯇꯝ ꯑꯁꯤꯗꯗꯤ ꯆꯠꯅꯗ꯭ꯔꯕ ꯐꯅꯦꯛꯅꯤ꯫ ꯑꯩ ꯀꯩꯁꯨ ꯈꯟꯗꯦ꯫ ꯃꯗꯨ ꯎꯕ ꯃꯇꯝꯗ ꯏꯃꯥꯟꯅꯕꯤꯒꯤ ꯃꯃꯥꯅ ꯍꯥꯏ, "ꯅꯣꯏꯅ ꯌꯥꯎꯁꯪꯒꯤꯗꯃꯛꯇ ꯐꯅꯦꯛ ꯑꯍꯟꯕ ꯂꯩꯗꯅ ꯌꯦꯡꯉꯨ ꯇꯨ, ꯊꯣꯏꯕꯤꯒꯤꯗꯤ ꯃꯃꯥꯒꯤ ꯊꯥꯏꯅꯒꯤ ꯐꯅꯦꯛꯅꯤ ꯁꯦꯠꯂꯤꯁꯤ꯫ ꯑꯩꯈꯣꯏꯁꯨ ꯁꯦꯠꯂꯨꯕ ꯌꯥꯗꯦ, ꯅꯣꯏꯅ ꯐꯖꯕ ꯍꯦꯟꯕ꯭ꯔꯥ ꯌꯦꯡꯉꯨꯅ" ꯍꯥꯏ꯫ ꯑꯗꯨꯒ ꯈꯔ ꯑꯃꯅ ꯑꯃꯨꯛ, "ꯑꯁ, ꯑꯩꯈꯣꯏꯗꯤ ꯆꯠꯅꯗ꯭ꯔꯦꯅ ꯂꯣꯏ ꯄꯤꯊꯣꯛꯈ꯭ꯔꯦ ꯃꯤꯉꯣꯟꯗ, ꯃꯥꯗꯤ ꯀꯌꯥꯗ ꯐꯖꯅ ꯁꯦꯠꯂꯛꯏꯅꯣꯅ" ꯀꯔꯦꯝꯅꯔꯒ ꯅꯣꯛꯑꯒ ꯉꯥꯡꯕꯁꯨ ꯌꯥꯎꯏ꯫ ꯃꯁꯤꯅꯅꯤꯀꯣ ꯏꯄꯥ ꯂꯩꯕꯕꯨꯗꯤ ꯏꯃꯥ ꯂꯩꯕꯅ ꯐꯩ ꯍꯥꯏꯅ ꯍꯥꯏꯅꯔꯤꯕ꯫ ꯅꯨꯄꯥ ꯑꯌꯥꯝꯕꯅ ꯃꯁꯥꯒꯤ ꯑꯋꯥꯕ ꯑꯃꯠꯇ ꯎꯕꯤꯗꯦ, ꯑꯗꯨꯕꯨ ꯅꯨꯄꯤꯁꯤꯡꯗꯤ ꯃꯁꯥꯒꯤꯗꯃꯛꯇ ꯑꯋꯥꯕ ꯈꯨꯗꯤꯡꯃꯛ ꯈꯥꯡꯕ ꯉꯝꯃꯤ꯫ ꯅꯨꯃꯤꯠꯁꯤꯃꯗꯤ ꯕꯕꯥꯁꯦ ꯊꯕꯛ ꯈꯔ ꯊꯦꯡꯅ ꯍꯜꯂꯛꯄꯒꯤ ꯑꯩꯅ ꯌꯥꯎꯁꯪ ꯊꯣꯛꯏ ꯍꯥꯏꯕꯁꯦ ꯈꯪꯗ꯭ꯔꯦ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯁꯨ ꯑꯩꯗꯤ ꯀꯩꯁꯨ ꯈꯟꯗꯅ ꯑꯗꯨꯝ ꯊꯣꯛꯑꯦ꯫ ꯏꯃꯨꯡꯒꯤ ꯊꯕꯛ ꯏꯪꯈꯥꯡ ꯑꯌꯥꯝꯕꯅ ꯂꯣꯏ ꯂꯣꯏꯁꯤꯜꯂꯝꯃꯦ꯫ ꯅꯨꯡꯊꯤꯟꯒꯤ ꯄꯨꯡ 3 ꯈꯔ ꯍꯦꯟꯕꯗꯒꯤ ꯊꯣꯛꯄꯅꯤ꯫ ꯀꯔꯤꯅꯣ ꯈꯔ ꯆꯥꯁꯤꯅ ꯍꯥꯏꯕꯗꯒꯤ ꯍꯣꯇꯦꯜ ꯑꯃꯗ ꯆꯠꯂꯒ ꯆꯥꯔꯦ꯫ ꯑꯗꯨꯕꯨ ꯑꯩ ꯅꯨꯃꯤꯠ ꯇꯥꯗꯧꯔꯖꯥꯠꯂꯥꯅ ꯏꯁꯥꯗ ꯄꯥꯈꯠꯄ ꯀꯌꯥꯁꯤꯅ ꯆꯥꯐꯝꯒ ꯈꯪꯗ꯭ꯔꯦ꯫ ꯏꯃꯥꯟꯅꯕꯤꯁꯤꯡꯅ ꯑꯩꯒꯤ ꯏꯇꯧꯗꯣ ꯈꯪꯉꯦ꯫
ꯏꯃꯥꯟꯅꯕꯤ ꯑꯃꯅ "ꯀꯩꯁꯨ ꯇꯧꯔꯣꯏ ꯊꯣꯏꯕꯤ, ꯑꯩꯈꯣꯏ ꯍꯥꯏꯒꯦꯁꯦ ꯐꯖꯅ ꯆꯥꯎ, ꯅꯨꯡꯇꯤꯒꯤꯁꯨ ꯆꯠꯄꯁꯨ ꯅꯠꯇꯕ, ꯅꯣꯡ ꯐꯥꯗꯣꯛꯇꯪꯕꯨ ꯀꯩꯗꯧꯒꯦꯅ ꯍꯥꯏ꯫ ꯑꯩꯁꯨ ꯃꯣꯏꯅ ꯍꯥꯏꯕꯤꯒꯦꯅ ꯍꯥꯏꯕꯗꯨꯗ ꯈꯔꯗꯤ ꯐꯔꯦ, ꯑꯗꯨꯕꯨ ꯏꯁꯥꯁꯦ ꯂꯩꯇꯥꯐꯝꯗꯤ ꯈꯪꯗꯦ꯫ ꯃꯐꯝꯁꯤꯁꯨ ꯌꯨꯝꯗꯒꯤ ꯀꯤꯂꯣꯃꯤꯇꯔ ꯑꯃꯃꯨꯛꯅꯤ ꯂꯥꯞꯄꯤꯕꯁꯤ, ꯄꯨꯂꯞ ꯂꯥꯛꯃꯤꯟꯅꯔꯒ ꯏꯊꯟꯗ ꯍꯟꯕꯁꯨ ꯐꯔꯛ ꯇꯥꯏ꯫ ꯃꯌꯥꯝꯁꯨ ꯆꯥꯕ ꯂꯣꯏꯔꯦ, ꯃꯣꯏꯁꯨ ꯑꯩꯅ ꯆꯠꯂꯁꯦꯅ ꯍꯥꯏꯕꯗꯒꯤ ꯁꯤ ꯐꯥꯎꯕ ꯊꯨꯅ ꯂꯣꯏꯁꯤꯜꯂꯕꯅꯤ꯫ ꯃꯣꯏ ꯈꯨꯗꯤꯡꯃꯛꯇꯤ ꯅꯨꯃꯤꯠ ꯇꯥꯔꯦ ꯍꯥꯏꯕꯒꯤ ꯃꯁꯥꯗ ꯑꯀꯤꯕ ꯑꯃꯠꯇ ꯂꯩꯇꯦ, ꯑꯩ ꯈꯛꯇꯅꯤ꯫ ꯏꯃꯥꯟꯅꯕꯤꯁꯤꯡꯒ ꯑꯩꯒ ꯑꯩꯈꯣꯏꯗ ꯂꯥꯛꯏ꯫ ꯑꯗꯨꯕꯨ ꯃꯇꯝꯁꯤꯗ ꯕꯕꯥꯁꯦ ꯁꯨꯃꯥꯡꯗ ꯂꯦꯞꯄꯒ ꯂꯩꯔꯝꯃꯤ꯫ ꯏꯃꯥꯟꯅꯕꯤꯁꯤꯡꯅ ꯍꯥꯏꯔꯝꯃꯒ ꯆꯠꯂꯒꯦꯅ ꯆꯠꯄ ꯍꯧꯈꯤꯕꯒ ꯕꯕꯥꯅ ꯁꯤꯗ ꯆꯪꯉꯣꯅ ꯁꯥꯎꯔꯒ ꯀꯧꯔꯛꯑꯦ꯫ ꯑꯩꯗꯤ ꯉꯁꯥꯏꯈꯩ ꯎꯗꯕꯅꯤ, ꯕꯕꯥꯗꯤ ꯃꯈꯨꯠꯇ ꯆꯩ ꯑꯃ ꯄꯥꯏꯔꯒ ꯂꯩꯔꯝꯃꯤ꯫ ꯑꯩ ꯃꯗꯨ ꯎꯕ ꯃꯇꯝꯗ ꯏꯁꯥꯗ ꯑꯀꯤꯕꯅ ꯄꯥꯈꯠꯄꯅ ꯄꯤꯛ ꯊꯜꯂꯦ꯫ ꯕꯕꯥꯒꯤ ꯃꯅꯥꯛꯇ ꯇꯞꯅ ꯀꯤꯅ ꯀꯤꯅ ꯆꯪꯉꯦ꯫ ꯈꯪꯍꯧꯗꯅ ꯕꯕꯥꯅ ꯄꯥꯏꯔꯤꯕ ꯆꯩꯗꯨꯅ ꯃꯐꯝ ꯃꯔꯥꯡ ꯈꯪꯗꯅ ꯄꯪꯀꯟꯗ ꯀꯜꯂꯦ꯫ ꯑꯩ ꯆꯩꯅꯥꯗꯣ ꯈꯥꯡꯕ ꯉꯝꯗꯕꯒꯤ ꯀꯞꯄꯦ, ꯑꯗꯨꯁꯨ ꯃꯈꯣꯟ ꯊꯣꯛꯄ ꯌꯥꯔꯣꯏꯅ ꯆꯩꯗꯨꯅ ꯍꯦꯟꯅ ꯀꯟꯁꯤꯜꯂꯛꯑꯦ꯫ ꯃꯃꯥꯡꯗ ꯑꯁꯨꯝꯅ ꯃꯁꯤꯡ ꯈꯪꯗꯅ ꯐꯨꯈ꯭ꯔꯕꯅꯤ꯫ ꯍꯥꯟꯅꯗꯤ ꯕꯣꯕꯣꯛꯅ ꯈꯥꯝꯕꯤꯕꯅꯤ, ꯍꯧꯖꯤꯛꯇꯤ ꯕꯣꯕꯣꯛꯁꯨ ꯏꯃꯥꯒꯤ ꯃꯇꯨꯡ ꯏꯟꯅꯗꯨꯅ ꯆꯠꯈ꯭ꯔꯦ꯫ ꯏꯗꯣꯝꯆꯥ ꯀꯀꯥ ꯍꯣꯏꯅ ꯈꯥꯝꯃꯁꯨ ꯅꯣꯏꯒꯤ ꯅꯊꯧ ꯅꯠꯇꯦ, ꯏꯆꯥ ꯋꯥꯔꯛꯆꯕꯅꯤ ꯍꯥꯏꯕꯗꯒꯤ ꯇꯟꯗꯅ ꯀꯅꯥꯝꯇ ꯈꯥꯝꯕ ꯆꯪꯉꯛꯇ꯭ꯔꯕꯅꯤ꯫ ꯅꯨꯃꯤꯠꯁꯤ ꯕꯕꯥꯅ ꯑꯩꯕꯨ ꯆꯩ ꯇꯦꯛꯐ ꯃꯈꯩ ꯐꯨꯈꯤ꯫ ꯗꯗꯥꯁꯨ ꯑꯩꯉꯣꯟꯗ ꯅꯨꯡꯉꯥꯏꯇꯅ ꯌꯦꯡꯉꯒ ꯂꯩ, ꯑꯗꯨꯕꯨ ꯕꯕꯥ ꯀꯤꯕꯅ ꯈꯥꯝꯗꯣꯛꯄꯗꯤ ꯇꯧꯗꯦ꯫ ꯐꯔꯦ, ꯑꯩꯅ ꯁꯣꯏꯔꯨꯕ, ꯃꯇꯝ ꯆꯥꯗꯅ ꯍꯜꯂꯛꯄꯒꯤ ꯐꯨꯕꯗꯣ ꯑꯩ ꯌꯥꯔꯦ, ꯑꯗꯨꯕꯨ ꯌꯨꯝꯗ ꯆꯪꯉꯛꯄ ꯌꯥꯔꯣꯏꯅ ꯕꯕꯥꯅ ꯑꯩꯕꯨ ꯃꯄꯥꯟꯗ ꯊꯅꯝꯂꯒ ꯊꯣꯡ ꯂꯣꯟꯁꯤꯟꯈ꯭ꯔꯦ꯫ ꯑꯩ ꯀꯞꯄꯁꯨ ꯊꯤꯡꯕ ꯉꯝꯗ꯭ꯔꯦ꯫ ꯕꯕꯥ ꯇꯥꯔꯗꯤ ꯑꯃꯨꯛ ꯊꯣꯛꯂꯛꯄ ꯌꯥꯏꯅ ꯆꯤꯟꯁꯦ ꯈꯨꯝꯖꯤꯜꯂꯒ ꯈꯥꯡꯉꯤ꯫ ꯑꯁꯨꯛ ꯇꯣꯟꯕ ꯃꯄꯣꯛ ꯑꯁꯤꯕꯨ ꯀꯔꯤꯅꯣ? ꯑꯄꯣꯛꯄ ꯃꯄꯥꯃꯛꯅ ꯁꯨꯃꯥꯏꯅ ꯇꯧꯕꯁꯦ ꯀꯔꯤꯅꯣ? ꯅꯪꯕꯨ ꯑꯩꯒꯤ ꯏꯄꯥ ꯅꯠꯇꯕ꯭ꯔꯥ? ꯑꯩ ꯐꯅ ꯊꯦꯡꯂꯐꯥꯎ ꯕꯕꯥꯅ ꯊꯣꯡ ꯍꯥꯡꯂꯛꯄ꯭ꯔꯥꯅ ꯉꯥꯏꯕꯅꯤ, ꯑꯗꯨꯕꯨ ꯍꯥꯡꯂꯛꯇ꯭ꯔꯦ꯫ ꯎꯄꯥꯏ ꯂꯩꯇꯦ, ꯊꯦꯡꯖꯤꯜꯂꯛꯄꯒꯤ ꯅꯨꯡꯁꯤꯠ ꯑꯏꯪꯕꯒ ꯀꯟꯅ ꯁꯤꯠꯆꯤꯜꯂꯛꯄꯒ ꯏꯪꯃꯟꯗꯅ ꯀꯀꯥ ꯍꯣꯏꯒꯤ ꯆꯔꯨ ꯄꯩꯔꯒ ꯊꯝꯂꯤꯕ ꯑꯗꯣꯝꯗ ꯆꯠꯂꯒ ꯆꯔꯨ ꯃꯔꯛꯇ ꯐꯝꯃꯒ ꯂꯩ꯫ ꯑꯗꯨꯕꯨ ꯃꯤꯠꯌꯦꯡꯗꯤ ꯑꯩꯒꯤ ꯌꯨꯝꯒꯤ ꯊꯣꯡꯗꯅꯤ꯫ ꯑꯗꯨꯒꯗꯤ ꯈꯪꯍꯧꯗꯅ ꯊꯣꯡꯗꯣ ꯇꯞꯅ ꯍꯥꯡꯗꯣꯔꯛꯑꯦ꯫ ꯃꯗꯨ ꯎꯕꯗ ꯑꯩ ꯍꯔꯥꯎꯖꯩ, ꯀꯞꯅꯤꯡꯕꯁꯨ ꯐꯥꯎꯏ꯫ ꯕꯕꯥꯁꯦ ꯑꯩꯉꯣꯟꯗ ꯉꯥꯡꯉꯨꯕꯒꯤ ꯀꯣꯟꯅ ꯅꯨꯡꯉꯥꯏꯔꯛꯇꯕ ꯑꯣꯏꯔꯝꯅꯤ ꯈꯜꯂꯒ ꯂꯩ꯫ ꯑꯗꯨꯕꯨ ꯑꯩ ꯈꯪꯉꯦ, ꯊꯣꯛꯂꯛꯏꯕꯁꯦ ꯕꯕꯥ ꯅꯠꯇꯦ, ꯗꯗꯥꯅꯤ ꯍꯥꯏꯕ꯫ ꯗꯗꯥꯁꯨ ꯑꯩ ꯁꯤꯗ ꯂꯩꯔꯝꯒꯅꯤ ꯈꯪꯕ ꯃꯥꯜꯂꯤ, ꯂꯥꯛꯑꯦ꯫ ꯗꯗꯥꯁꯨ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯕ ꯈꯪꯉꯦ꯫ ꯐꯤ ꯑꯃ ꯄꯨꯊꯣꯔꯛꯑꯒ ꯗꯗꯥꯅ ꯄꯤꯔꯝꯃꯦ, ꯑꯗꯨꯒ ꯇꯨꯃꯤꯟꯅ ꯆꯪꯈ꯭ꯔꯦ꯫ ꯃꯁꯤꯅ ꯍꯦꯟꯅ ꯑꯩ ꯇꯁꯦꯡꯅ ꯅꯨꯡꯉꯥꯏꯇ꯭ꯔꯦ꯫ ꯃꯤ ꯇꯥꯅꯤ, ꯃꯤꯅ ꯈꯪꯈꯤꯅꯤ ꯍꯥꯏꯅꯁꯨ ꯈꯜꯂꯤ꯫ ꯅꯨꯃꯤꯠꯁꯦ ꯑꯩ ꯀꯞꯄꯒ ꯅꯣꯡ ꯑꯗꯨꯝ ꯉꯥꯟꯈꯤ꯫ ꯃꯔꯛ ꯑꯁꯤꯗ ꯏꯃꯥꯟꯅꯕꯤ ꯑꯃꯅ ꯑꯩꯉꯣꯟꯗ ꯃꯣꯏꯒꯤ ꯃꯃꯥꯕꯣꯛꯀꯤ ꯃꯆꯥ ꯑꯃꯅ ꯃꯣꯏꯗ ꯂꯥꯛꯄ ꯃꯇꯝꯗ ꯅꯪ ꯎꯈ꯭ꯔꯦ, ꯅꯪ ꯑꯝꯇ ꯍꯥꯏꯅꯕꯤꯌꯣꯅ ꯑꯩꯉꯣꯟꯗ ꯇꯛꯄꯗ ꯌꯥꯗ꯭ꯔꯦ, ꯅꯪ ꯌꯥꯔꯣꯅ ꯍꯥꯏ꯫ ꯑꯩ ꯃꯥꯅ ꯍꯥꯏꯕꯗꯣ ꯑꯍꯥꯟꯕꯗ ꯌꯥꯗꯦ, ꯑꯗꯨꯕꯨ ꯅꯨꯄꯥꯁꯤꯒꯤ ꯃꯃꯥ ꯂꯥꯛꯑꯦꯅ ꯏꯃꯥꯟꯅꯕꯤꯁꯤꯅ ꯑꯩꯁꯦ ꯃꯁꯛ ꯈꯪꯅꯤꯡꯉꯤ, ꯑꯝꯇ ꯂꯥꯛꯑꯣꯅ ꯍꯥꯏꯃꯟꯕꯗꯒꯤ ꯑꯩꯁꯨ ꯆꯠꯂꯦ꯫ ꯅꯨꯄꯥꯁꯤꯒꯤ ꯃꯃꯥꯁꯤꯅ ꯑꯩꯕꯨ ꯎꯕ ꯃꯇꯝꯗ ꯌꯥꯝ ꯅꯨꯡꯁꯤꯅ ꯍꯔꯥꯎꯅ ꯇꯧꯕꯤ꯫ ꯃꯁꯤ ꯎꯔꯨꯕ ꯃꯇꯝꯗ ꯑꯩꯒꯤ ꯂꯩꯈꯤꯗ꯭ꯔꯕ ꯏꯃꯥꯕꯨ ꯅꯤꯡꯁꯤꯡꯂꯛꯈꯤ꯫ ꯅꯨꯄꯥꯁꯤꯒꯤ ꯃꯃꯥꯁꯤꯅ ꯌꯥꯝ ꯊꯨꯅ ꯅꯪ ꯍꯥꯏꯕ ꯂꯥꯛꯑꯅꯤ, ꯑꯩꯗꯤ ꯏꯃꯧꯅꯤ ꯈꯜꯂꯣꯏ, ꯏꯆꯥꯅꯤ ꯈꯟꯗꯣꯏꯅꯤ ꯍꯥꯏꯅ ꯌꯥꯝ ꯅꯨꯡꯁꯤꯅ ꯇꯧꯕꯁꯤ ꯎꯕ ꯃꯇꯝꯗ ꯑꯩ ꯌꯥꯝ ꯍꯔꯥꯎꯖꯈꯤ꯫ ꯃꯁꯤꯗꯒꯤ ꯑꯩꯁꯨ ꯅꯨꯄꯥꯁꯤꯅ ꯑꯩꯕꯨ ꯅꯨꯡꯁꯤ ꯍꯥꯏꯕꯁꯦ ꯌꯥꯈꯤ꯫ ꯑꯩꯒꯤ ꯋꯥꯈꯜꯗꯁꯨ ꯕꯕꯥꯅ ꯁꯨꯃꯥꯏꯅ ꯑꯩꯉꯣꯟꯗ ꯊꯤꯅ ꯊꯤꯅ ꯉꯥꯡꯕ, ꯐꯨꯕ ꯀꯌꯥꯁꯦ ꯈꯥꯡꯗꯣꯏ ꯁꯔꯨꯛ ꯌꯨꯝ ꯄꯥꯜꯂꯒ ꯅꯨꯡꯉꯥꯏꯅꯤ ꯍꯥꯏꯅ ꯈꯟꯈꯤ꯫ ꯑꯉꯥꯡꯒꯤ ꯋꯥꯈꯜ ꯍꯥꯏꯕꯗꯨꯅꯤ꯫ ꯅꯨꯄꯥꯁꯤꯒ ꯑꯩꯒ ꯏꯃꯥꯟꯅꯕꯤꯅ ꯁꯤꯜꯂꯒ ꯁꯛ ꯈꯪꯅꯍꯜꯂꯦ꯫ ꯅꯨꯄꯥꯁꯤꯅ ꯑꯩꯉꯣꯟꯗꯒꯤ ꯆꯍꯤ 3ꯃꯨꯛ ꯍꯜꯂꯝꯒꯅꯤ, ꯑꯗꯨꯕꯨ ꯑꯉꯥꯡꯗꯤ ꯂꯣꯏꯅ ꯑꯣꯏꯔꯤꯕꯅꯤ꯫ ꯅꯨꯄꯥꯁꯦ ꯃꯁꯛ ꯐꯖꯩ, ꯋꯥ ꯀꯌా ꯉꯥꯡꯗꯦ, ꯌꯦꯡꯕ ꯃꯇꯝꯗ ꯌꯥꯝꯅ ꯇꯞꯆꯕ ꯃꯤ ꯃꯥꯜꯂꯤ꯫ ꯑꯩꯗꯤ ꯐꯣꯟ ꯄꯥꯏꯗꯕꯅꯤꯅ ꯏꯃꯥꯟꯅꯕꯤꯁꯤꯒꯤ ꯐꯣꯟꯗ ꯋꯥꯔꯤ ꯁꯥꯟꯅꯕꯅꯤ꯫ ꯅꯨꯄꯥꯁꯤꯒ ꯈꯪꯅꯕ ꯊꯥ 2ꯔꯣꯝ ꯁꯨꯔꯛꯄꯗꯒꯤ ꯃꯔꯛꯇ ꯋꯥꯔꯤ ꯁꯥꯟꯅꯕ ꯈꯨꯗꯤꯡꯒꯤ
ꯅꯨꯄꯥꯁꯤꯅ ꯆꯦꯜꯂꯁꯦ ꯑꯗꯨꯝ ꯍꯥꯏꯔꯛꯏ꯫ ꯃꯌꯥꯝ ꯕꯕꯥ ꯀꯤꯕꯒꯤ ꯋꯥꯔꯤꯁꯨ ꯇꯣꯏꯅ ꯁꯥꯟꯅꯕ ꯅꯠꯇꯦ꯫ ꯑꯩꯗꯤ ꯀꯌꯥ ꯃꯄꯥꯟꯁꯨ ꯊꯣꯛꯇ꯭ꯔꯦ꯫ ꯐꯣꯟ ꯇꯧꯔꯛꯄ ꯈꯨꯗꯤꯡꯒꯤ ꯏꯃꯥꯟꯅꯕꯤꯁꯦ ꯑꯗꯨꯝ ꯂꯥꯛꯇꯣꯏꯅꯤ꯫ ꯅꯨꯃꯤꯠꯁꯦ ꯕꯕꯥꯅ ꯊꯕꯛ ꯄꯩꯁꯥ ꯐꯪꯉꯦꯅ ꯉꯥ ꯂꯩꯔꯛꯑꯦ꯫ ꯕꯕꯥꯅ ꯉꯥꯁꯦ ꯅꯨꯃꯤꯗꯥꯡ ꯑꯣꯏꯅ ꯊꯣꯡꯉꯣꯅ ꯍꯥꯏꯕꯗꯒꯤ ꯉꯁꯤꯗꯤ ꯗꯗꯥꯅ ꯉꯥ ꯁꯦꯝꯕꯤꯔꯒꯦꯅ ꯉꯥꯁꯤ ꯁꯦꯝꯂꯝꯃꯦ꯫ ꯑꯩꯅ ꯉꯥꯁꯦ ꯊꯣꯡꯉꯦ꯫ ꯃꯇꯝ ꯑꯁꯤꯗ ꯏꯃꯥꯟꯅꯕꯤꯁꯤꯒ ꯃꯅꯥꯎꯅꯨꯄꯥꯒ ꯑꯩꯅ ꯆꯥꯛ ꯊꯣꯡꯉꯤꯉꯩꯗ ꯂꯥꯛꯑꯦ꯫ ꯅꯨꯄꯥꯁꯦ ꯐꯣꯟ ꯇꯧꯔꯛꯑꯦ, ꯅꯪꯉꯣꯟꯗ ꯋꯥ ꯑꯝꯇ ꯍꯥꯏꯒꯦꯅ ꯍꯥꯏ, ꯑꯝꯇ ꯋꯥꯔꯤ ꯁꯥꯟꯅꯧꯅ ꯂꯥꯛꯑꯦ꯫ ꯃꯇꯝ ꯑꯁꯤꯗ ꯕꯕꯥꯁꯨ ꯃꯥꯒꯤ ꯐꯃꯨꯡꯗ ꯍꯤꯞꯂꯤ, ꯗꯗꯥꯁꯨ ꯃꯥꯒꯤ ꯐꯃꯨꯡꯗ ꯂꯩꯔꯤ꯫ ꯆꯥꯛꯈꯨꯝꯁꯦ ꯅꯛꯅꯕꯅꯤꯅ ꯑꯩꯅ ꯇꯞꯅ ꯍꯌꯦꯡ ꯁꯥꯟꯅꯔꯁꯦ ꯍꯥꯏꯕꯁꯦ ꯅꯨꯄꯥꯁꯤꯅ ꯁꯨꯡꯇꯥ ꯇꯥꯗ꯭ꯔꯦ꯫ ꯑꯩꯅ ꯐꯣꯟ ꯀꯛꯑꯁꯨ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯇꯧꯁꯤꯜꯂꯛꯑꯦ꯫ ꯃꯇꯝꯁꯤꯗ ꯏꯃꯥꯟꯅꯕꯤꯁꯤꯅ ꯑꯩ ꯌꯦꯡꯕꯤꯔꯝꯃꯒꯦ, ꯅꯪ ꯃꯄꯥꯟꯗ ꯀꯨꯏꯗꯕꯤꯗ ꯉꯥꯏꯍꯥꯛꯇꯪ ꯁꯥꯟꯅꯔꯨꯆꯣꯅ ꯍꯥꯏꯕꯗꯒꯤ ꯑꯩꯁꯨ ꯊꯣꯡꯁꯦ ꯇꯞꯅ ꯍꯥꯡꯗꯣꯛꯑꯒ ꯑꯃꯝꯕ ꯖꯒꯥ ꯑꯃꯗ ꯆꯪꯁꯤꯜꯂꯒ ꯋꯥꯔꯤ ꯁꯥꯟꯅꯔꯦ꯫ ꯀꯨꯏꯕꯁꯨ ꯅꯠꯇꯦ꯫ ꯅꯨꯄꯥꯁꯦ ꯑꯅꯝꯁꯨ ꯈꯔ ꯀꯜꯂꯦ꯫ ꯍꯌꯦꯡ ꯎꯅꯁꯤ ꯊꯣꯛꯂꯛꯑꯣꯅ ꯍꯥꯏ꯫ ꯑꯩꯅ ꯌꯥꯔꯣꯏꯅ ꯍꯥꯏꯕꯗ ꯑꯗꯨꯗꯤ ꯅꯣꯏ ꯌꯨꯝꯗ ꯆꯪꯉꯛꯀꯅꯤꯅ ꯍꯥꯏꯔꯛꯑꯦ꯫ ꯑꯩ ꯄꯥꯈꯠꯄꯣꯏ ꯀꯩꯕꯣꯏ ꯍꯣꯏ ꯍꯥꯏꯅ ꯈꯨꯝꯃꯦ꯫ ꯃꯥꯅ ꯊꯣꯛꯂꯛꯀꯗꯕ ꯃꯇꯝ, ꯏꯕꯥꯅꯤꯅ ꯊꯦꯡꯅꯒꯗꯕ ꯃꯐꯝꯁꯨ ꯂꯣꯏꯅ ꯍꯥꯏꯔꯛꯑꯦ꯫ ꯃꯇꯝꯁꯤꯗ ꯏꯃꯥꯟꯅꯕꯤꯒ ꯃꯅꯥꯎꯅꯨꯄꯥꯒꯁꯦ ꯊꯣꯛꯂꯛꯑꯦ꯫ ꯅꯣꯏ ꯕꯥꯅ ꯅꯪ ꯍꯪꯍꯧꯋꯦ, ꯑꯦꯟꯁꯥꯡꯗꯨꯁꯨ ꯑꯩꯅ ꯂꯣꯏꯁꯤꯜꯂꯝꯃꯕꯅꯦ, ꯃꯍꯤ ꯀꯪꯁꯤꯜꯂꯛꯄꯒꯤ ꯊꯥꯡꯗꯔꯝꯃꯕꯅꯦ, ꯑꯩꯅ ꯊꯨꯝꯒ ꯂꯣꯏꯅ ꯊꯥꯛꯑꯝꯃꯕꯅꯦ꯫ ꯑꯩꯅ ꯏꯃꯥꯟꯅꯕꯤꯁꯤꯗ ꯆꯥꯛ ꯆꯥꯈꯤꯁꯦ ꯍꯥꯏꯕꯗ ꯌꯥꯗ꯭ꯔꯦ, ꯆꯠꯂꯒꯦꯅ ꯍꯥꯏꯔꯝꯃꯒ ꯑꯗꯨꯝ ꯆꯠꯈ꯭ꯔꯦ꯫ ꯑꯩꯁꯨ ꯊꯨꯅ ꯏꯃꯨꯡꯗ ꯆꯪꯁꯤꯜꯂꯦ꯫ ꯕꯕꯥ ꯆꯥꯛꯈꯨꯝꯗ ꯐꯝꯃꯒ ꯂꯩꯔꯝꯃꯦ꯫ ꯑꯩ ꯆꯥꯛꯇꯣ ꯊꯤꯔꯒ ꯕꯕꯥꯒꯤ ꯑꯦꯟꯁꯥꯡ ꯁꯔꯨꯛꯇꯣ ꯍꯥꯟꯅ ꯍꯥꯞꯄꯒ ꯄꯤꯔꯦ꯫ ꯗꯗꯥꯁꯨ ꯕꯕꯥꯅ ꯀꯧꯕꯗꯒꯤ ꯊꯣꯛꯂꯛꯑꯦ꯫ ꯑꯗꯨꯒꯗꯤ ꯕꯕꯥꯅ ꯊꯨꯝ ꯀꯌꯥꯔꯛ ꯊꯥꯛꯀꯦꯅ ꯑꯩꯉꯣꯟꯗ ꯍꯪꯉꯛꯑꯦ꯫ ꯃꯇꯝꯁꯤꯗ ꯑꯩ ꯈꯪꯅꯤꯡ ꯅꯤꯡꯁꯤꯡꯉꯛꯑꯦ꯫ ꯑꯩꯅ ꯉꯁꯥꯏ ꯉꯥ ꯉꯧꯕ ꯍꯧꯔꯛꯄꯗ ꯊꯨꯝ ꯊꯥꯛꯈꯤꯕꯅꯤ꯫ ꯏꯃꯥꯟꯅꯕꯤꯅ ꯑꯃꯨꯛ ꯃꯥꯅ ꯊꯨꯝ ꯊꯥꯛꯑꯝꯃꯦ ꯍꯥꯏꯕꯗꯣ ꯅꯤꯡꯁꯤꯡꯂꯛꯄꯗ ꯑꯩ ꯁ꯭ꯋꯥꯏ ꯂꯥꯎꯏ꯫ ꯏꯁꯥꯁꯦ ꯀꯤꯕꯅꯁꯨ ꯌꯥꯗ꯭ꯔꯦ꯫ ꯕꯕꯥꯅ ꯃꯥꯒꯤ ꯆꯥꯛ ꯁꯔꯨꯛꯇꯣ ꯎꯞꯁꯜꯂꯝꯃꯒ ꯉꯥꯡꯗꯅ ꯍꯧꯒꯠꯈ꯭ꯔꯦ꯫ ꯉꯁꯤꯗꯤ ꯐꯨꯔꯝꯗ꯭ꯔꯦ꯫ ꯗꯗꯥꯁꯨ ꯑꯩꯉꯣꯟꯗ ꯉꯥꯡꯉꯦ, ꯅꯪ ꯍꯟꯗꯛ ꯃꯔꯛꯁꯦ ꯏꯔꯥꯡ ꯑꯃ ꯇꯧꯏ, ꯑꯩꯅ ꯍꯥꯏꯔꯣꯏꯅ ꯍꯥꯏꯗꯕꯅꯤ, ꯕꯕꯥꯅ ꯈꯪꯉꯗꯤ ꯃꯔꯥꯏꯅ ꯍꯥꯠꯇꯣꯛꯆꯔꯅꯤ, ꯑꯅꯤꯗꯨꯅ ꯂꯥꯛꯑꯝꯃꯤꯗꯣ ꯄꯥꯎ ꯄꯨꯕ ꯂꯥꯛꯏ ꯑꯣꯏꯔꯝꯅꯤꯅꯦ, ꯅꯪ ꯆꯥꯔꯣ ꯂꯣꯏꯅ ꯍꯥꯏꯔꯝꯃꯒ ꯗꯗꯥꯁꯨ ꯁꯥꯎꯔꯒ ꯍꯧꯒꯠꯈ꯭ꯔꯦ꯫ ꯑꯩꯁꯨ ꯑꯗꯨꯝ ꯆꯥꯛꯇꯣ ꯆꯥꯗ꯭ꯔꯦ꯫ ꯆꯥꯏꯔꯤꯕꯁꯤꯡꯗꯣ ꯂꯣꯏꯁꯤꯜꯂꯒ ꯐꯃꯨꯡꯗ ꯆꯪꯉꯒ ꯍꯤꯞꯊꯕꯒ ꯕꯕꯥꯅ ꯆꯪꯉꯒ ꯑꯩꯒꯤ ꯈꯨꯠ ꯄꯥꯏꯔꯒ ꯆꯤꯡꯊꯣꯛꯑꯦ꯫ ꯑꯩ ꯕꯕꯥ ꯂꯥꯜꯂꯦꯅ ꯀꯞꯄꯒ ꯀꯌꯥꯔꯛ ꯍꯥꯏꯖꯩ, ꯑꯗꯨꯕꯨ ꯕꯕꯥꯅ ꯇꯥꯕꯤꯗꯦ꯫ ꯏꯔꯥꯡ ꯌꯥꯝꯅ ꯄꯥꯝꯃꯗꯤ ꯅꯪ ꯌꯨꯝꯁꯤꯗ ꯂꯩꯕ ꯌꯥꯔꯣꯏ, ꯅꯌꯨꯝ ꯄꯥꯟꯈ꯭ꯔꯣꯅ ꯈꯨꯠꯁꯤ ꯄꯥꯏꯔꯒ ꯀꯟꯅ ꯆꯤꯡꯊꯣꯛꯑꯦ꯫ ꯑꯩꯕꯨ ꯃꯄꯥꯟꯗ ꯊꯅꯝꯂꯒ ꯕꯕꯥꯅ ꯊꯣꯡ ꯂꯣꯟꯁꯤꯟꯈ꯭ꯔꯦ꯫ ꯃꯅꯨꯡꯗꯁꯨ ꯌꯥꯝꯅ ꯉꯥꯡꯉꯦ, ꯅꯪꯗ ꯁꯤꯈ꯭ꯔꯣ, ꯑꯩ ꯃꯥꯡꯗ ꯅꯁꯛꯇꯣ ꯎꯠꯂꯛꯑꯗꯤ ꯀꯌꯥ ꯐꯔꯣꯏꯅ ꯍꯥꯏꯕꯗꯒꯤ ꯑꯩ ꯄꯥꯈꯠꯇꯅ ꯏꯗꯣꯝꯆꯥ ꯍꯣꯏꯗ ꯆꯠꯂꯦ꯫ ꯃꯇꯝꯁꯤꯗ ꯀꯀꯥꯁꯦ ꯌꯨ ꯉꯥꯎꯕꯒꯤ ꯏꯗꯣꯝꯆꯥꯒ ꯃꯅꯨꯡꯗ ꯈꯠꯅꯕ ꯇꯥꯏ꯫ ꯃꯁꯤꯗꯒꯤ ꯑꯩ ꯇꯟꯗꯅ ꯑꯗꯨꯝ ꯊꯣꯛꯂꯛꯑꯦ꯫ ꯄꯥꯁꯨ ꯌꯥꯝ ꯄꯥꯈꯠꯂꯦ, ꯕꯕꯥꯅ ꯑꯃꯨꯛ ꯊꯣꯛꯂꯛꯑꯒ ꯑꯩꯕꯨ ꯐꯨꯒꯗ꯭ꯔꯅ꯫ ꯑꯩ ꯏꯃꯥꯟꯅꯕꯤꯗꯨꯒꯤ ꯃꯅꯥꯛꯇ ꯑꯣꯏꯅ ꯆꯠꯂꯦ, ꯌꯥꯝꯅ ꯂꯥꯞꯅꯕꯁꯨ ꯅꯠꯇꯕꯒꯤ꯫ ꯑꯩꯅ ꯈꯜꯂꯤꯁꯤꯅ ꯃꯣꯏꯗ ꯍꯥꯏꯔꯒ ꯑꯩꯁꯦ ꯃꯥꯕꯣꯛꯍꯣꯏꯗ ꯆꯠꯂꯒꯦ, ꯆꯤꯆꯦꯒꯤ ꯃꯅꯥꯛꯇ ꯂꯩꯔꯨꯔꯒꯦ ꯁꯤꯅꯤ꯫ ꯃꯣꯏ ꯑꯝꯇ ꯇꯨꯝꯅꯔꯝꯗ꯭ꯔꯤ꯫ ꯑꯩꯅ ꯀꯧꯕ ꯇꯥꯕꯗꯒꯤ ꯏꯃꯥꯟꯅꯕꯤꯁꯤ ꯊꯣꯛꯂꯛꯑꯦ꯫ ꯃꯣꯏꯁꯨ ꯈꯪꯉꯦ ꯑꯩ ꯀꯞꯄꯨꯔꯦ ꯍꯥꯏꯕ꯫ ꯏꯃꯥꯟꯅꯕꯤꯅ ꯃꯥꯒꯤ ꯐꯃꯨꯡꯗ ꯑꯩꯁꯦ ꯄꯨꯁꯜꯂꯦ꯫ ꯃꯃꯥꯁꯨ ꯆꯪꯉꯛꯑꯦ꯫ ꯏꯃꯥꯟꯅꯕꯤꯒꯤ ꯃꯃꯥꯁꯤꯅ ꯍꯥꯏ, ꯀꯔꯤꯅꯣ ꯅꯣꯏ ꯕꯥꯅ ꯈꯜꯂꯤꯁꯤꯕꯣ? ꯅꯃꯥ ꯍꯦꯛ ꯂꯩꯈꯤꯗꯕ ꯃꯇꯨꯡꯗꯒꯤꯅꯤ ꯃꯥꯅ ꯅꯉꯣꯟꯗ ꯊꯤꯅ ꯊꯤꯅ ꯑꯣꯠꯂꯤꯁꯦ꯫ ꯃꯥꯒꯤꯁꯤꯕꯨ ꯅꯨꯄꯤ ꯑꯇꯣꯞꯄ ꯊꯤꯒꯦꯅ ꯈꯜꯂꯤ ꯖꯥꯠꯂꯥ? ꯅꯨꯄꯤꯗꯨꯅ ꯅꯪꯁꯦ ꯅꯌꯨꯝ ꯄꯥꯜꯂꯀꯥꯟꯗ ꯂꯥꯛꯀꯦꯅꯒ ꯍꯥꯏꯕ ꯖꯥꯠꯂꯝꯃꯦ? ꯍꯦꯃꯜꯂꯤ, ꯅꯪꯕꯨ ꯃꯥꯒꯤ ꯑꯄꯣꯛꯄ ꯃꯆꯥ ꯅꯠꯇꯗꯧꯅ ꯇꯧꯏ꯫ ꯑꯩ ꯏꯃꯥꯕꯨ ꯄꯜꯂꯛꯄꯗꯨꯗ ꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯗꯅ ꯑꯃꯨꯛ ꯀꯞꯄꯦ꯫ ꯃꯇꯝꯁꯤꯗ ꯏꯃꯥꯟꯅꯕꯤꯁꯤꯅ ꯅꯨꯄꯥꯁꯤꯗ ꯂꯥꯛꯑꯣꯅ ꯐꯣꯟ ꯇꯧꯈꯤꯕꯖꯥꯠꯅꯤ꯫ ꯑꯩꯗꯤ ꯈꯪꯗꯦ꯫ ꯃꯃꯥꯒ ꯃꯥꯒ ꯆꯪꯉꯒ ꯀꯥꯟꯅꯔꯔꯣꯏ, ꯅꯪ ꯁꯤꯗ ꯂꯩꯔꯒ ꯑꯗꯨꯃꯥꯏꯅ ꯋꯥꯅ ꯁꯤꯐꯝ ꯅꯥꯐꯝ ꯈꯪꯗꯒꯤ ꯂꯩꯗꯣꯏ ꯁꯔꯨꯛ ꯌꯨꯝ ꯄꯥꯜꯂꯣꯅ ꯍꯥꯏ꯫ ꯃꯃꯥꯅꯁꯨ ꯑꯥꯗꯗꯤ ꯏꯆꯦꯗꯨꯁꯨ ꯐꯈ꯭ꯔꯕ, ꯅꯪ ꯅꯨꯡꯉꯥꯏꯅ ꯂꯩꯔꯨꯗꯣꯏꯅꯤ ꯍꯥꯏꯕꯗꯒꯤ ꯑꯩꯁꯨ ꯃꯗꯨꯅ ꯐꯔꯅꯤ ꯍꯥꯏꯕ ꯋꯥꯈꯜ ꯂꯥꯛꯈꯤ꯫
ꯈꯟꯈꯤ, ꯕꯕꯥ, ꯑꯩ ꯂꯩꯇ꯭ꯔꯀꯥꯟꯗ ꯅꯆꯥꯕꯨ ꯅꯨꯡꯁꯤꯕ ꯐꯥꯎꯔꯛꯀꯅꯨꯀꯣ꯫ ꯏꯃꯥꯟꯅꯕꯤꯅ ꯂꯥꯛꯑꯣ ꯉꯥꯏꯔꯒ ꯂꯩꯔꯦ, ꯁꯤꯗ ꯆꯪꯉꯛꯀꯦ ꯍꯥꯏ꯫ ꯑꯩꯅ ꯆꯪꯍꯟꯗ꯭ꯔꯕꯅꯦ, ꯕꯕꯥ ꯈꯪꯍꯟꯗꯕꯒꯤ꯫ ꯂꯥꯛꯑꯣꯅ ꯑꯩꯒꯤ ꯈꯨꯠ ꯄꯥꯏꯔꯒ ꯄꯨꯔꯦ꯫ ꯑꯩ ꯄꯥꯁꯨ ꯌꯥꯝ ꯄꯥꯈꯠꯂꯦ, ꯄꯨꯛꯅꯤꯡꯁꯨ ꯌꯥꯝꯅ ꯅꯨꯡꯁꯤ꯫ ꯕꯕꯥꯒ ꯗꯗꯥꯒꯁꯨ ꯌꯥꯝꯅ ꯅꯤꯡꯁꯤꯡꯉꯦ꯫ ꯅꯨꯄꯥꯁꯦ ꯊꯣꯡꯒꯥꯟꯗ ꯒꯥꯔꯤ ꯃꯆꯥꯗ ꯂꯥꯛꯑꯒ ꯂꯩꯔꯝꯃꯦ꯫ ꯅꯨꯃꯤꯠꯁꯤꯗ ꯑꯗꯨꯝ ꯆꯦꯜꯂꯦ꯫ ꯕꯕꯥꯅ ꯁꯥꯎꯕꯗꯒꯤ ꯏꯟꯊꯣꯔꯛꯑꯦ, ꯁꯤꯗ ꯑꯗꯨꯝ ꯂꯨꯍꯣꯡꯉꯦ꯫ ꯃꯇꯝ ꯈꯔꯗꯤ ꯕꯕꯥꯒꯤ ꯑꯀꯤꯕ ꯄꯥꯈꯠꯄ ꯌꯥꯎꯗꯕꯗ ꯌꯥꯝ ꯅꯨꯡꯉꯥꯏꯗꯧ ꯃꯥꯜꯂꯝꯃꯦ꯫ ꯑꯗꯨꯕꯨ ꯃꯌꯥꯝ, ꯑꯩꯒꯤ ꯅꯨꯄꯥꯁꯦ ꯅꯤꯁꯥ ꯆꯥꯕ ꯅꯨꯄꯥ ꯑꯣꯏꯔ ꯂꯩꯔꯝꯃꯦ꯫ ꯑꯩꯁꯨ ꯀꯣꯟꯅ ꯈꯪꯉꯦ, ꯅꯤꯁꯥ ꯆꯥꯕ ꯉꯥꯎꯁꯟꯅꯕꯒꯤ ꯃꯃꯥ ꯃꯄꯥꯅ ꯅꯨꯄꯤ ꯊꯤꯔꯗꯤ ꯒ꯭ꯌꯥꯟ ꯇꯥꯒꯗ꯭ꯔꯥ ꯈꯟꯗꯨꯅ ꯉꯟꯅ ꯅꯨꯄꯤ ꯊꯤꯕꯤꯕ ꯑꯣꯏꯔꯝꯃꯦ꯫ ꯑꯩꯕꯨ ꯃꯈꯣꯏꯅ ꯃꯣꯏꯊꯦꯝ ꯇꯧꯕ ꯑꯣꯏꯔꯝꯃꯦ꯫ ꯃꯇꯝ ꯈꯔ ꯈꯛꯇꯅꯤ ꯑꯩꯅ ꯍꯔꯥꯎ ꯃꯃꯣꯟ ꯇꯝꯂꯝꯕ, ꯍꯦꯟꯅ ꯑꯗꯨꯝ ꯑꯋꯥꯕ ꯍꯦꯜꯂꯦ꯫ ꯏꯅꯦꯄꯣꯛꯅꯁꯨ ꯏꯄꯥꯝꯅꯁꯨ ꯍꯟꯅ ꯌꯦꯡꯕꯤꯗ꯭ꯔꯦ, ꯑꯑꯣꯡ ꯑꯑꯣꯟ ꯇꯝꯂꯛꯇꯦ ꯍꯥꯏꯗꯨꯅ ꯑꯩꯉꯣꯟꯗ ꯎꯁꯤꯠ ꯊꯑꯣꯏꯗꯅ ꯉꯥꯡꯕ ꯆꯩꯕ ꯇꯧꯔꯛꯑꯦ꯫ ꯑꯩ ꯐꯠꯇꯦ ꯍꯥꯏꯔꯤꯕ ꯕꯕꯥ ꯑꯃꯗꯤ ꯑꯩꯒꯤ ꯗꯗꯥꯕꯨ ꯅꯨꯡꯇꯤꯒꯤ ꯅꯤꯡꯁꯤꯡꯈꯤ, ꯇꯠꯇꯅ ꯆꯤꯟꯗ ꯁꯣꯟꯖꯈꯤ꯫ ꯕꯕꯥ, ꯗꯗꯥ, ꯅꯣꯏ ꯑꯩꯕꯨ ꯅꯨꯡꯁꯤꯗ꯭ꯔꯕꯣ? ꯑꯩꯕꯨ ꯂꯧꯈꯠꯄꯤꯔꯣ, ꯑꯩ ꯌꯥꯝ ꯋꯥꯔꯦ ꯕꯕꯥ, ꯑꯩꯕꯨ ꯑꯃꯨꯛꯇ ꯅꯨꯡꯁꯤꯕꯤꯌꯣ꯫ ꯏꯃꯥ, ꯅꯆꯥ ꯌꯥꯝꯅ ꯋꯥꯔꯦ ꯏꯃꯥ, ꯀꯩꯗꯧꯕꯒꯤ ꯅꯆꯥꯕꯨ ꯄꯣꯛꯄꯤꯔꯝꯃꯤꯅꯣ? ꯑꯩꯕꯨꯁꯨ ꯏꯃꯥꯒꯤ ꯃꯅꯥꯛꯇ ꯄꯨꯕꯤꯔꯣ꯫ ꯐꯅ ꯀꯨꯏꯅ ꯑꯩꯕꯨ ꯂꯧꯈꯠꯄꯤꯗꯦ꯫ ꯁꯣꯝꯗꯅ ꯏꯅꯦꯝꯄꯣꯛꯅ ꯈꯣꯡꯊꯥꯡ ꯈꯨꯗꯤꯡꯒꯤ ꯑꯩꯕꯨ ꯉꯥꯡꯕ ꯆꯩꯕ ꯇꯧꯔꯛꯈꯤ꯫ ꯃꯆꯥꯅ ꯅꯤꯁꯥ ꯆꯥꯔꯁꯨ ꯑꯩꯉꯣꯟꯗ ꯇꯥꯏꯅꯩ꯫ ꯏꯆꯥꯁꯦ ꯅꯣꯏ ꯅꯄꯥꯝꯒꯤ ꯃꯑꯣꯡ ꯃꯇꯧꯁꯤꯗ ꯄꯦꯟꯗꯗꯅ ꯅꯤꯁꯥ ꯑꯃꯨꯛ ꯆꯥꯔꯛꯏꯅꯤ, ꯅꯪ ꯂꯧꯕꯗꯒꯤ ꯍꯦꯟꯅ ꯉꯥꯎꯁꯤꯟꯅꯕ ꯍꯦꯜꯂꯦ ꯍꯥꯏ꯫ ꯑꯩꯅ ꯂꯨꯍꯣꯡꯕ ꯆꯍꯤ 1.5 ꯂꯩꯔꯒ ꯗꯗꯥꯁꯨ ꯅꯨꯄꯤ ꯆꯦꯜꯂꯦ ꯍꯥꯏꯕ ꯄꯥꯎ ꯇꯥꯏ꯫ ꯃꯗꯨꯁꯨ ꯅꯨꯄꯥ ꯃꯌꯨꯝꯅ ꯊꯨꯅ ꯂꯦꯞꯁꯜꯂꯛꯄꯗꯒꯤ ꯑꯗꯨꯝ ꯊꯨꯅ ꯍꯣꯡꯂ ꯃꯥꯜꯂꯦ꯫ ꯑꯩꯉꯣꯟꯗꯁꯨ ꯄꯥꯎꯒ ꯑꯝꯇ ꯍꯥꯏꯔꯛꯇ꯭ꯔꯦ꯫ ꯗꯗꯥꯒꯤ ꯂꯨꯍꯣꯡꯕꯗꯣ ꯑꯩ ꯌꯥꯝ ꯌꯥꯎꯅꯤꯡꯈꯤ꯫ ꯑꯗꯨꯒꯗꯤ ꯅꯣꯡꯃ ꯏꯊꯥ ꯊꯥꯖꯗꯅ ꯃꯥꯕꯣꯛꯀ ꯆꯦꯆꯦꯒ ꯑꯩꯈꯣꯏꯒꯤ ꯌꯨꯝ ꯊꯤꯔꯒ ꯂꯥꯛꯈꯤ꯫ ꯑꯩ ꯄꯨꯡꯉꯛ ꯉꯛꯑꯦ꯫ ꯃꯥꯕꯣꯛꯀ ꯆꯦꯆꯦꯒ ꯑꯩꯒꯤꯅꯦ ꯍꯥꯏꯗꯅ ꯐꯤꯔꯣꯜ ꯈꯔꯒ ꯁꯅꯥ ꯁꯪꯈꯥꯏ ꯑꯃꯒ ꯄꯤꯔꯝꯈꯤ꯫ ꯃꯗꯨꯗ ꯑꯩꯅ ꯈꯟꯖꯈꯤ, ꯏꯅꯦꯝꯕꯣꯛꯅ ꯃꯁꯤ ꯑꯣꯏꯔꯗꯤ ꯁꯥꯎꯕꯗꯤ ꯈꯔ ꯐꯔꯅꯤꯀꯣ ꯍꯥꯏꯅ꯫ ꯁꯅꯥꯗꯨꯁꯨ ꯅꯨꯃꯤꯠ 2 ꯐꯥꯅ ꯁꯤꯗꯦ, ꯏꯅꯦꯝꯄꯣꯛꯅ ꯑꯗꯨꯝ ꯀꯥꯏꯊꯣꯛꯈ꯭ꯔꯦ, ꯅꯪꯒꯤ ꯅꯨꯄꯥꯒꯤ ꯄꯩꯁꯥ ꯍꯨꯟꯕ ꯉꯝꯗ꯭ꯔꯦꯅ꯫ ꯂꯨꯍꯣꯡꯕ ꯆꯍꯤ 2 ꯁꯨꯔꯛꯄ ꯃꯇꯝꯗ ꯑꯩꯕꯨ ꯂꯧꯈꯠꯄꯤ, ꯑꯉꯝꯕ ꯈꯔ ꯄꯤꯔꯛꯑꯦ꯫ ꯑꯗꯨꯕꯨ ꯑꯩ ꯌꯥꯝ ꯍꯔꯥꯎꯖꯈꯤ꯫ ꯏꯅꯝꯃꯁꯨ ꯂꯩꯔꯕꯅꯤꯅ ꯑꯩꯒꯤ ꯑꯋꯥꯕ ꯅꯨꯡꯉꯥꯏꯕ ꯈꯨꯗꯤꯡꯃꯛ ꯏꯃꯥꯒꯨꯝꯅ ꯑꯣꯏꯅꯖꯕ ꯐꯪꯂꯅꯤ ꯈꯟꯖꯈꯤ꯫ ꯑꯗꯨꯕꯨ ꯄꯨꯝꯅꯃꯛꯇꯣ ꯇꯥꯏꯑꯣꯟꯅꯔꯝꯂꯦ꯫ ꯑꯩꯁꯨ ꯆꯍꯤ 2 ꯈꯔ ꯍꯦꯟꯕꯗ ꯏꯆꯥ ꯅꯨꯄꯥ ꯑꯃ ꯐꯪꯉꯦ꯫ ꯃꯁꯤꯗꯒꯤ ꯑꯩꯈꯣꯏꯒꯤ ꯏꯃꯨꯡꯁꯦ ꯈꯔ ꯃꯈꯩ ꯏꯪꯊꯔꯦ, ꯏꯆꯥꯅ ꯈꯔ ꯃꯈꯩ ꯁꯨꯝꯈ꯭ꯔꯦ꯫ ꯑꯗꯨꯕꯨ ꯏꯅꯝꯃꯅ ꯑꯩ ꯂꯥꯛꯄ ꯃꯇꯝꯗ ꯂꯥꯛꯍꯟꯅꯤꯡꯗꯦ꯫ ꯃꯁꯤ ꯎꯕꯗꯒꯤ ꯑꯩ ꯏꯄꯥꯝꯗ ꯀꯌꯥ ꯆꯠꯇ꯭ꯔꯦ, ꯆꯠꯇꯕ ꯌꯥꯗꯕ ꯊꯧꯗꯣꯛ ꯋꯥꯊꯣꯛꯇ ꯈꯛꯇ ꯅꯠꯇꯅ꯫ ꯑꯗꯨꯒꯗꯤ ꯃꯌꯥꯝ, ꯕꯕꯥꯁꯦ ꯍꯧꯖꯤꯛꯇꯤ ꯑꯍꯜ ꯑꯣꯏꯔꯦ, ꯃꯁꯥꯁꯨ ꯁꯣꯜꯂꯦ꯫ ꯏꯅꯝꯃꯅ ꯁꯦꯕꯥ ꯇꯧꯕ ꯉꯝꯃꯔꯣꯏꯅ ꯇꯣꯏꯅ ꯏꯁꯧ ꯂꯥꯡꯕ ꯇꯧꯕꯗꯒꯤ ꯑꯩꯅ ꯁꯣꯝꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯅꯠꯇ꯭ꯔꯁꯨ ꯑꯩꯒꯤ ꯅꯨꯄꯥꯁꯨ ꯒ꯭ꯌꯥꯟ ꯈꯔ ꯇꯥꯔꯕꯅꯤꯅ ꯃꯇꯝ ꯈꯔ ꯕꯕꯥꯁꯦ ꯁꯤꯗ ꯊꯝꯁꯤꯔꯥ, ꯃꯁꯥꯁꯨ ꯌꯥꯝ ꯁꯣꯛꯑꯜꯂꯦꯅ ꯍꯥꯏꯕꯗ ꯑꯩꯒꯤ ꯅꯨꯄꯥꯁꯨ ꯏꯅꯦꯝꯄꯣꯛꯁꯨ ꯌꯥꯔꯛꯑꯦ꯫ ꯅꯤꯉꯣꯟ ꯑꯩꯅ ꯈꯨꯠ ꯊꯤꯡꯖꯤꯜꯂꯨꯕꯒꯤ ꯋꯥ ꯅꯠꯇꯦ, ꯗꯗꯥꯅ ꯐꯣꯟ ꯇꯧꯔꯛꯑꯒ ꯕꯕꯥꯁꯦ ꯅꯣꯏꯗ ꯃꯇꯝ ꯈꯔ ꯊꯝꯃꯣ ꯍꯥꯏꯔꯛꯄꯒꯤꯅꯤ꯫ ꯕꯕꯥꯕꯨ ꯂꯧꯔꯨꯔꯒ ꯑꯩꯈꯣꯏ ꯌꯨꯝꯗ ꯊꯝꯃꯦ꯫ ꯕꯕꯥꯅ ꯑꯩ ꯎꯕ ꯈꯨꯗꯤꯡꯒꯤ ꯍꯦꯛꯇ ꯀꯞꯄꯦ꯫ ꯅꯣꯡꯃꯗꯤ ꯕꯕꯥꯅ ꯑꯩꯒꯤ ꯀꯣꯛꯇ ꯅꯨꯡꯁꯤꯅ ꯅꯥꯟꯊꯔꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, ꯏꯄꯥꯒꯤ ꯊꯣꯏꯕꯤ, ꯅꯪ ꯅꯨꯡꯉꯥꯏꯔꯛꯈꯣꯀꯣ꯫ ꯕꯕꯥꯒꯤ ꯑꯁꯤꯒꯨꯝꯕ ꯋꯥꯍꯩꯁꯤꯅ ꯑꯩꯒꯤ ꯋꯥꯔꯝꯕ ꯅꯨꯡꯉꯥꯏꯔꯝꯗꯕ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅ ꯀꯥꯎꯈꯤ꯫ ꯑꯗꯨꯕꯨ ꯍꯧꯖꯤꯛꯁꯨ ꯏꯅꯦꯝꯄꯣꯛꯅ ꯕꯕꯥ ꯊꯝꯕꯁꯦ ꯆꯤꯝꯕꯥꯟꯗ ꯊꯝꯃꯣ, ꯌꯥꯅꯤꯡꯉꯦ ꯍꯥꯏꯔꯁꯨ ꯊꯃꯣꯏꯗ ꯌꯥꯅꯤꯡꯗꯕꯒꯤ ꯃꯇꯝ ꯆꯨꯞꯄꯗ ꯏꯁꯧ ꯂꯥꯡꯕ, ꯄꯣꯊꯥꯐꯝ ꯈꯪꯗꯕ ꯍꯥꯏꯕꯗꯣ ꯑꯩ ꯍꯧꯖꯤꯛꯁꯨ ꯑꯣꯏꯔꯤ꯫ ꯈꯪꯗꯦ, ꯄꯨꯟꯁꯤ ꯍꯥꯏꯁꯦ ꯃꯁꯤ ꯑꯣꯏꯔ ꯃꯥꯜꯂꯦ꯫ ꯃꯁꯤꯗꯒꯤ ꯑꯩꯁꯨ ꯕꯕꯥꯁꯦ ꯌꯨꯝꯗ ꯊꯤꯟꯗꯣꯛꯈ꯭ꯔꯁꯤꯔꯥ ꯍꯥꯏꯅ ꯈꯜꯂꯦ꯫ ꯃꯇꯥꯡ ꯑꯁꯤꯗ ꯋꯥꯔꯤ ꯑꯁꯤ ꯃꯌꯥꯝꯗ ꯇꯥꯍꯟꯖꯕ ꯂꯣꯏꯖꯔꯦ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯄꯥꯊꯣꯛꯆꯕ ꯃꯇꯝꯗ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯌꯥꯎꯔꯕꯁꯨ ꯃꯌꯥꯝꯅ ꯉꯥꯛꯄꯤꯌꯨ꯫
ꯑꯔꯣꯏꯕꯗ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯈꯨꯔꯨꯝꯖꯔꯤ꯫